Dukan mapugi athiba wahai karim kathainaba wangang kaya khangduna nongmagi chara taliba nupa adugi nupina magi mapuroibada punchida marek mahau thokna Ezzat leina hingnanaba asa ama uhankhi langchen beksemaya mangang pakhangna taram okjari ngasi su amuk mayanggidamakta anauba film ama puduna lakjari ngasi pujaratliba film asi mamingdi Sui Dhaaga film asigi ahanba sinda film asigi main character ama oiriba Moji mayumgi terrace ta tumduna lerami makhada leriba Moji gi mapa Sudhakarnadi khonjel hauna machanu babu kauraduna laurakli asuk thenglaba phawa haugatribra toti lae ising yananaba bucket puraga kumtharau Moji su tande mande haugalaktuna yumthakta leriba syntax ising yaubra yenglami adubu ising marik ama phawa yaramde aduga yum manungdana imungi thaba ingkhang taunaba khonabada kochen cheliba Moji gi nupi mamtanadi iching chingkhatnaba pam yadrabani horen numidang waram pam semnanaba mi lakani hairi Mamtadi makuwoki thaba ingkhang tabu mateng panggadra natragana manembokna chakhumda tawriba thabak sing adugi matengbu panggadra ahal anigi marakta kochen chenjari ayuk ngantadagi hauna Moji nasu mana tumba hogalakpa matamda marakta Mamtagi mateng hek pangbiri adubu Moji gi mapa Sudhakarnadi machanupa we hek uba khudingi yahau thengi katan chui haiduna pangchaida chairi Mathangi sindana Sudhakar amadi Moji ayuki masa singdokpa loiraba matungda magi thabak chananabgidamakta Mamta amadi Moji gi mamana semlakliba breakfast puna chaminari Mamta amadi Moji luhongduna puna leminajaba tarabasu makhoinidi tasengba matai manau amagumna ingna chikna leminaba habado phangjadri Mamtana imungi ahal lamangi seba taunanaba imungi thabakta mai onsinduna ta laikhre aduga Moji di ayuk ngantadagi thabak chatkhraga numidang thengna halakadawribani Moji gi mapa Sudhakar di sarkar gi office macha amada sweeper oina thabak tawi aduga Moji gi mapudi matam amada makhoi gi lam adugi khwaidagi haithoi singthoiba phi tuba ama orami Moji su mapugumna phi tubada yamna haithoi singthoi aduba Moji na sijinariba mahaki phi tunaba mechin adudi makhoi gi natte yumthangnaba imungi ni mathangi sindana Moji magi thabak chananabgidamakta magi cycle puduna hathu thorakhi Zasida Moji gi mayambasu magi nupi amedi angang puduna Moji gi mayamda laklami Moji gi mayambagi mamingdi Jugnu kawi Jugnu di magi nupi angang ga loinena makhoi gi lekai aduda tongan ba yum amada lei Jugnu amadi magi nupi na thabak chalamdai matamda makhoi gi angang adubu senanabgidamakta Mamtada he sinarami Moji di magi cycle thauduna makhoi gi khungang macha adudagi sahar tamna chananabgidamakta train station da lakhi Moji matomda natte makhoi gi khungang makhoi lekai aduda leiriba matam amada phi tuduna phi chaba phi lonbagi thabak toramba haithoi singthoreba miyoi kaya amasu haujiki matamda lakliba ready made sing asiga competition tawba ngamdabadagi makoina thainadagi tawjarakpa phishalon sagi thabak thadoktuna sahar da chatuna apang thabak sunanaba chatnari Moji su mi chilaba train da tongduna mayam puna lakminaraba matungda amuk hana train station dagi magi cycle thoduna magi dukan yaunanaba chatli Moji bazar achawbada leiriba phi tunaba mechinanba dukan amada migi makhara thabak suba yawi Moji na hek dukan yoroppaga makoi gi dukanda mechin supply toriba nushat aiba nupa tu laklami magi pochai thangjin minaba loiraba matungda Moji na amuk dukan manungi amot akaising punamak sengdokli mechin da tairiba uphul ophul punamaksu ningthijana sengdokli dukan gi thabak sengdok khotokpa loiraba matungda amuk mahajon gi cha londuna mahajon da cha piba changlai Mahajona cha thakna nusana puragliba pochai sing adugi damakta paisa amu pithoklami adubu nusana di mahajon da hairi aina puragliba pochai sing si biswani hairiba mafam ajudagi yamna lapna purakpani lambi da lakpa matamdasu thengnaba police amadi traffic sing da makhoi gi paisa su piramlibani adubu dukan mapu adunadi yamna minungsi haitaba mongda khumlai Nangna purakliba mechin sing asidi sarkarna nakhoida free da pirakpa mechin ngaktani nakhoina lemna phanglakpa mechin sing adugidi aina piriba paisa aduna mamal matik charabani mapugi matawadu uba matamda Mojina mapuda hairi nusana mafam asida purakliba mechin sing asi sarkarna lairaba singda free da yenthokpa mechin ngaktani maram aduna masigi thabakse kariguba police na natragna atopana khangnarakpa tarabadi nusati jail da legadoribani Achuk chawba risk ama lawraga aikoi gi damakta pot pubiraklavani lupa cham chani do erabasu henbi khisi dukan mapu dusu Moji na haiba matung ina lupa cham chani hena nusata pibiki nusa chakraba matung da amuk mahajon na Moji da hair e icha nupa luhongbagi baton tawtho ucho haibadu nangdi loirabra Moji na khumlai ngarang loinamak baton tawkhrabani masi matung dana amuk mahajon na hair e luhongba numitadi nang laktaba yaroi nangna tawgadaba thabak mayam ama lehoribani Tanjasida mahajon gi machanupa su mahajon gi manakta laklami machanupa ubu matamda mahajon na hanglai kaidore nangna amuk isu da sugatliduna
Mahazongi machanupana mapana chananaba chak henjang semduna leiriba Moji gi lukhamda khupakna kanna tharaduna hairi ngarang baton toba chakraga masi nupasina aigi bike to electric post amada thenginbadagi loina kaihorabani Moji nasu ngarang gi accident do mana baton toba chapa matamda huina mangonda tanarakpadagi thokpani hairi Moji na wari leiba matamda hui gi mataw muktam magi mataw muktam Mahazon amadi macha sing noknanaba mapuna mangonda hui saw hairabasu Moji di hui hekta sai Mahazon gi machanupa gi luhongbagi baton torokpa phawba hui dongna ngonda pirakliba baton ado mayana chiktuna lawhalli Masi punamak Moji di Mahazon hairakpani khanduna nokna tawri mathangi sindana Moji na mayamda halakpa matamda mama amadi magi nupida hairi hayeng gi cha anjang amada thongranu makhoi gi Mahazon imung manung pulap laktaba yade haduna Mahazon machanupa luhongbagi baton tawra e haduna pautamli mayam chak toknarakpa matamdana Moji gi mamana Moji da hairi mamta gi di magi blouse singa do loina makome aduna hayeng gi luhongbado madi chatlaroi gi hairi Moji na hairi magi napto amta imana onbiro magi blouse singa do chana naba ai sembirage Moji amadi mamta matei mana ojerabisu amana amada wa ningthijana phajana haiba phabongam nadri ikoi koinari mathangi sindana mamta di magi damakta Moji na sembiramba blouse do urubadana masa matomda tumin na su nokjari mathangi sindana Moji gi imung manung makhoi gi leijaba phajaba firol setuna yumbu gi machan pa luhongbadu yauna nabagi damakta laklami luhongbamda Moji na magi imung manung punamak puduna laklaga Mahazon amadi machanupa ga photo punna kaminanaba stage ta karaklami adubu Mahazon adunadi Moji uba matamda kadobagi damakta thenga laklibano thabak ki thabak ngakta ngaire thabak tawrucho photo na kona kapaji haduna makhoina leiriba stage adudagi tharo haduna inthoraki Mahazon makhoi gi imung manungda ulakliba mowong matawaduda Moji gi nupi mamtadi ipen penjadri mathwai nungaijade dubu Moji di karisu khantharoba tawdana moigi imung manunggi miyoi sing aduda chak chananaba asomda chatlamo aidi thabak kita loiseluge haduna amuk hathu chenki asomdana imung manunggi miyoi singdi chak chananabagi damakta chana thanaba lawri aduga Moji di yumbugi imung manungna chak chariba mufam aduda yumbugi pakhonya aduna makhoi damakta chak henjang thangdoktuna seba tawri masi matungdana amuk yumbugi machanupa aduna magi anauba kainya aduda Moji bu masak takli aduga Moji bu hui saw haiduna hui mu sahalami yumbugi machanupa aduna su Moji bu hui laknabadawna panglakta laknari Moji su hui gi mataw tamba leptri Moji na mapuna harawnabagi damakta hui saduna laimaida tharo maro onduna hui gi mataw tamduna hui amagumna kanna khongli masidagi hendoktuna Moji na yumbugi machanupagi phiji phina chiktuna hui amadawna yumbugi machanupagi matung koini inari hui dawna su khongba leptri Moji mataw uruba matamda imung manunggi miyoi sing adudi ngakpada loikhre adubu Moji gi nupi mamtanadi mana ishormakni khanna Ezzat tawjariba magi mapuroibana tilliba miyam mayam mamangda hui saduna mapuna harawnabagi damakta paisa kharagi damakta tawriba mowong mataw sing ado yengba ngamjadraduna mamettagi mapi chenthana thamoi kaina kapli Moji su magi nupina kaplibada uruba matamda Moji su ikaibana hemenduna magi nupida phabu yengba ngamdana mamai lukthaduna leiki mathangi sendana makoina mayum halakpa matamda mamtadi mana urakhiba mapuroibagi ningba kainingai oiba thawong sing adu khaltharuba matamda tumthaba ngamdaduna imungi thaba ingkhang tawduna lerami tanja asida Moji su mamtagi manakta laktuna hanglai kaidorage nangbo suk thenglasi phaba tumkhiroidra mamtadi Moji na hanglakliba sing ado karisu khumdana tuminna magi tawpham thopa tawduna lerami Moji su mamtana mathwai nungai chebdo kari maramgino haiba khangi maram aduna Moji na hairai yumbu na paisa piribanina yumbu na haiba wa yumbu bu harawnaba tawba tabani mayam mamangda Ezzat mangba mayam mamangda ikaiba nanglibadi aini aduga nangna nathwai nungai chebna karigino mamtana amuk tabna khumlai nangna Ezzat mangba matamda aichu yoribani nanga aigadi amattani ibani gi marakta khenaba leite Moji na amuk mathwai nungai jadribi mamta bu themjiladuna hairi yare se loikraba haukraba thawdo adubu ningsingluranu mamta su thabak tawna makhon nikni tawraduna hanglakli nungtui nimit khudingi yumbu harawnaba nangna hui sabra Moji na khumlai kadaidagino nungti nimit khudingi adumaina tawyaba natte nongmana amuk hui sani nongmana amuk hawdo amuk sani nongmana yong amuk sani kari gumba matamdana sawom saba su yawi Moji na hairiba singase loidringeda mamtadi makhol thokna hik launa kapladuna hairai masigi thabakse natrabadi atopa thaba amata leitrabra paisa yamna natrabasu khitangdang oina tanjarabasu Ezzat laina tawba yaba thaba amata leitrabra Moji su Ezzat leiba thabak tawningdabadi natte adubu yamna matha sana mamtada amu hairai hawjikpu aibu kari tawdoino hawjikti aisu chahi matangsu yamsilaklei aduna anauba thaba amamu tamba horubagi chahi matangsu natre mamtana hairai migi makhara thabak tawdrabasu nasagi oiba isagi oiba karbar ama tawbadi yadabra mamtana musu thamoi sona kapladuna makha tarakli
ibani luhongamdai matamda nangna aibu yengba lakpa matamda matam aduda nangna litkiba nang nasana tujai haiba waistcoat adu uba matamda nangse phi tubagi lam asida kayamu yamna haithoi singthoibano haibado matam aduda aina khangjaki matam aduda nangna tukiba aikhoi imung manungi furit phiron sing ado phajadaba amatta yaukide loinamak phajaki matam aduda nangna tukiba adugumna haujiksu mayamgi phi tuduna aikhoisu amuktangdi ijat leina paisa tansiba Mamta ki wasi tarabo matamdana moji ne yamna shaun hair e akhoi ipuna furit tubabu sinpham moina paiduna hinglinge matamda akhoi imung manungi paisa punamak mangki awabada khamthengba haibadu oiki adugumlaba awaba marak adudagi aigi ipana yamna wano honajuduna sarkar gi thabak ama tahobadagi awafamdagi kalakhibani kamdauna awabatana thalaba sinphamado amuk hana pairuni senpham adugi matangda imung manungi mi kanamta tahanba yade akhoi anina chanariba wase akhoi babana tarabadi ibani su yumdagi tanthoke hairakani Moji su machinda kari karino khara solaga tumnanabagidamagta terrace ka khatkre aduga mamta su mathwai nungaitana kaptuna lehori mathangi ayuktana moji mathwai inung nungaitana mamai mamit pomthoktuna thabak chananabagidamagta phiron loisinduna lerami magi nupina magidamakta semlakliba breakfast adu phawa charamdana yamna sauna thabak sunanabagidamagta chatki ngasidi moji thabak lakpa matamdasu wakhal amada taawduna leibadona masada imangda mangduna sukthaduna talakli Mathangi sendana moji chak chapa matam yorokpa matamda dukan mamangda famduna mathwai inung nungaitana mungsuk mungjana na chak chaduna lerami mungsuk mungjana na leiringai tanja asida dukan mapuna muk moji bu hanna hanna koksilakhi moji su mana charam leba chak tokthokduna mahajon gi manakta changlai mahajon na moji hek ubaga chaisilai amuk kobada laktriba karigino paisa si gupta gi dukan da thillu chuaduna paisa chabuna ma pirai moji na mahajon gi machanupa du dhairai Gari gi somta pibiro paisa mayam se puraga lamsang chapado cycle da chappa nungai tre adubu mahajoni macha aduna dik karem ne raduna hairi nangi damakta aeroplane ma thorang tawjar o haibro masi gi matung dana amuk moji gi mamai da khupang na thara duna hairi nangi se paisa thinba chappa gi namada ai gi bag se lawraga nangi nupi puraga koiru gi hairi bro koifam leitragana aikhoi go down da chalu mi kanam ta leramoi karem ka thaina ba wahai chinga sigalloina na moji gi mamai amadi lukham da hanna lakna boy kai bai khupang na thara i Ikang kangaudana moji su mahajon machanupa duigi makhori paiduna phaklang da namsinduna thamlami manak talen ba miyoi singna moji bu chingthokladuna hairi kaino nang bu ngawrabra tawridubo moji na mu yamna sauna mahajon da wakatladuna hairi nachanupa na aigi nupi gi maramda ngangliba wangang sangang singa se taba yaribra adubu mahajon aduna de machanupa gi michang changladuna hairi ngaktang phagi pharang tawbasibu kayamu yamna kairabage adubu tanja sida mahajon gi macha aduna de moji manakta chensilaktuna khoi tukan gi shopiro mafam masida kuina leithaba yarore haiduna moji gi masa paiduna amuk illure adubu hana degi hauna sauduna leriba moji nadi mahajon gi macha nupad amuk makhori paiduna table mathakta namsinduna thamlami masina su pelektraduna moji na mahajon gi macha do phuba yaba makai phurami mahajon amadi tukana thabak toriba atopa miyosingna moji bu namdana khamdoklaba matungda tukan dagi inthoraki amuk hana laklanu haiduna thina chairaduna tanthoraki Mathangi sendana moji na mayum halakpa matamdadi magi mapagi retirement party gi damakta makhoi gi mayumda mi mayam ama tinduna lerame moji di mi mayam tillibadu gi marakta changdabida chakhumda thabak tawduna mayam gi sewa tawduna leribi magi nupi mamtai manakta changlai aduga moji na magi nupi da ikoi koina hanglai haujik su engonda sauribra mamta su thabak tawna hairai saudre Masi matungdana amuk mojina yamna chauthokjabaga loinana hairai ngasi gi matungdagidi namanabe singa nangonda nangi nupa kari thabak tawri hanglakpa matamda thabak amata tawdana imungda adum leire haina khummo magi nupana thabak toe haiba matamda atai nupi sing oiramlabadi kitangda oirabasu sauninglamgani adubu mamtadi magi nupana thabak toe haiba paw si taba matamda mathamoi penjarabagum nomi tawri mathangi sindana mojina mapagi manakta laktuna hairai Hojikti babasu thabaktage patharabnina ibani 50-50 tawduna business ama haudoklasi masi taraba matamda moji mapanadi yamna ngakna hanglai nangi thabana kamai tawraba moji na hairi mahajon mapa machado moini he uba khudingi khoido isawda sauningi aduna thabak to e masi taraba matamda moji mapadi matha sabana henmanduna mangaga phamthakhi mathangi sendana numidang wairam oisilaklaba phawba moji mapadi ngasai ayuk matha saadai phamthakhi badudagi machi lengdana famduna lerami Moji mamana yamna matha sana hairai nangna thabak toklabanina dukan mapududi ahal loisilaba matam asida ayuk nganta hawgatuna dukan hangba amuk chatlani do magi damakta khanbadi aidi onthokna bu wakreda moji namu onkhaladuna khumlai lupa lising kharagi damakta makhoi mapa machagi minok michai makhoi khupak cha do sarpudi thabak tokthokpane hena fai masi tarba matamdana amuk moji mapana yamna saun hairai Haujikti ai thabak retirement lawrabanina
ꯑꯩꯒꯤ ꯄ꯭ꯔꯣꯚꯤꯗꯦꯟ ꯐꯟ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯛ 2.5 ꯐꯪꯂꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯄꯥꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯐꯪꯗꯣꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯊꯕꯛ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦꯅ ꯇꯣꯛꯊꯣꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯣꯖꯤꯅꯁꯨ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯁꯤꯀꯤ ꯑꯃꯇ ꯄꯥꯝꯖꯗꯦ ꯁꯣꯛꯄ ꯐꯥꯎꯕ ꯁꯣꯛꯄꯤꯔꯣꯏ ꯃꯣꯖꯤꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯃꯝꯇꯥꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯝꯇꯥ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯋꯥ ꯑꯝꯇ ꯍꯥꯏꯌꯨ ꯃꯝꯇꯥꯅ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯐꯕ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯄ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯈꯨꯡꯒꯪ ꯊꯥꯗꯣꯛꯑꯝꯃꯒ ꯁꯍꯔ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯍꯔ ꯑꯁꯤꯗ ꯐꯥꯎꯕ ꯏꯖꯠ ꯂꯩꯅ ꯄꯩꯁꯥ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯇꯥꯟꯖꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯣꯖꯤꯅ ꯇꯧꯒꯦ ꯈꯟꯖꯔꯤꯕ ꯃꯥꯅ ꯄꯥꯝꯖꯔꯤꯕꯗꯣ ꯑꯃꯨꯛꯇꯪꯗꯤ ꯇꯧꯍꯜꯂꯒ ꯌꯦꯡꯉꯁꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯃꯛ ꯊꯕꯛ ꯑꯃꯠꯇ ꯆꯠꯅꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯊꯣꯛꯄ ꯈꯕꯔꯗ ꯄꯥꯗꯨꯅ ꯄꯪꯂꯩꯗ ꯂꯩꯅꯔꯝꯃꯤ ꯃꯄꯥ ꯃꯆꯥ ꯑꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯪꯈꯠꯅꯕꯗꯤ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯛꯈꯨꯝꯗꯒꯤ ꯃꯝꯇꯥꯅ ꯂꯥꯎꯔꯛꯏ ꯏꯃꯥꯁꯦ ꯋꯥꯟꯊꯈ꯭ꯔꯦ ꯃꯣꯖꯤ ꯑꯃꯗꯤ ꯃꯣꯖꯤꯒꯤ ꯃꯄꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯤꯕꯤ ꯃꯣꯖꯤꯒꯤ ꯃꯃꯥꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯃꯁꯥ ꯄꯥꯏꯕꯤꯗꯨꯅ ꯃꯁꯥ ꯅꯣꯏꯕꯤꯔꯝꯃꯤ ꯃꯣꯖꯤꯒꯤ ꯃꯃꯥꯅꯗꯤ ꯒ꯭ꯌꯥꯟ ꯍꯦꯛ ꯂꯥꯛꯄꯒ इशिंगी टेंकीसु इशिंग अमत यावरमोय अयुक्की चाननबसु सेमद्री अयुक्की चाक थोंगननब हवाइसु तिंगद्री हाइदुना थबक मयाम लेरी हाइदुना मसा मतुमता मुरुम मुरुम सोंजरी मोजीगी मपान मागी नुपीदा डाक्टरदा चलुसिरा हाइदुना हंगी अदुबु मोजीगी ममाना हाइरई ममता अखोइगी रेक मथक्ता हैनौ अचार खरा लेबनी मदु चारगा अदुम फजखिनी ग्यास काबदगी तौरुनी हैनौ अचार पुरो हाइरी ममतासु हाथु हाथु हैनौ अचार मचेत अमा लौदुना ममादा इनबिरमी अदुबु ममागी अनाबदुदी इफा फगलक्ते मतवसी उरुब मतमदना मोजीगी मपाना मोजीदा हाइरई ओक्टो अमा लौरुचो नमासे हॉस्पिटल दा पुननब तवरसी मथंगी सिंदना मयाम चंगदना मोजीगी ममाबु हॉस्पिटल दा पुरखी ngahak lerega doctor round lapu matamda doctor na moji mamabu ningthi jana yenglaba matungda hairei yumda stress kumba yamna leibra patient si ayuk nganta da mini heart attack ama tawkhre heart attack aduna maram oiraga artery ani phunjinkhre moji mapan amuk khumlei macha nupa na thabak sudebida imungda adum leradi masana tabani stress wangbadi moji na su amuk khumlei baba gi ngarang retirement lawba nimini aduna stress wangini masi matangda mapa macha amuk marai kana yena aduna lekre मपा मचा अनि खनरिबदो ममताना खामदोलबा मतुंगदा ममताना मुक डॉक्टर दा हंगई हौजिक करी तौबा तारिबगे डॉक्टर ना हाइरई हौजिक तिमा एडमिट तौरो एनजीओ लौदबा याररोय अदुबु मोजी ममानदी आई कैसु तौदे अयुक्ता वाकिंग खरा चलगा अदुम फजखिनी आई युमदा हल्लगे हाइरी मसेगी मतुंगदना मोजी मपा मचाना डॉक्टर थिंदोपा लापो मतंदा डॉक्टर ना हाइरी नमागी मिंगदा अकाउंट अमा हांगो अदुगा लुपा 5,000 डिपॉजिट तौसिनदुना थम्मो ngasi ahing simadi namase observation da thambani aduga hayeng ayunganta operation tawthokta ba yararoi masi matungdana moji nama pa hairi paisa do ai kai dagi no ma thirurage moji gi maman phamung de hebne hebna amu hairi nangna yum chatpa matamda mamta su puduna chatko ngahak leragadi toti singla ani toti sing yahudrabadi imung gi sing amta leraroi mathangi sindana mamta amadi moji mayumda halakpa matamda moji di paisa gi damakta yamna matha saduna lerami adubu makhoi ani na lambi da lakpa matamda मोजी ना हाने यारंबा दुकानदगी मपायो शिलकपा मतमदा मोजी मबुनिंगददी ममाबु कन्ननबगिदमक्ता माना हाना यारंबा दुकानदुदा अमुक हाना चंगदुना मखोइगिदमक्ता थबक शुरुरसिरा हाइबा वखन फावबु खलखी मागी नुपागी चममनबा मतौदु उरुबा मतमदा ममताना मागी नुपाबु अस्वाइदा फमुसिला ओ हाइदुना कौरगा बाजारगी मताय अमदा हौरिबा उजावदगी मखादा पुन्न फमिनदुना चा अममम थमिनरी मखोइ अनिना वारी सानबा मतमदा मोजीना हाइरी अइनदी मयामदा इसागी ओइबा कारबार अमा तौनी दुकान हांगदोकनी हाइरुरे अदुबु बाजार असिददी अपिकपा दुकान अमा बरा लौगे हाइबा तारबसु लुपा 10,000 दी डिपॉजिट तौ हाइरकनी ममतानसु यामना हाइना छिंग खुमई होय सोइदनमकी पैसादि मयाम चंगनी अदुबु अखोइगी नाकंदा उ मखा असिदा मसागी स्टॉल अमा थाजदुना थबक तोरिबा मियोय असिगिदी मखोइगिदी का बरासु तिंगमरोय थबक इंखांग तौबदा मखोइगी मतेंग पांगबिनबा मी तोंगानबा थमद्रबसु यारगनी मोजीना मु यामना साउनिंगबो केबा हंगलई आइसु लंबी मताइसिदा फी तुफम स्टॉल अमा ओइना हांगदो हारिब्रा ममतानदी इंगना तमना खुमलई लंबी मताइदा स्टॉल अमा सादुना नंगी फी तुननबा दुकान मचा अमा हांगदोपसे यामना अपिकपा हंथबा थबा अमानी हाइना खलिब्रा नत्रगना इकाइबगिरा मोजीसु वखल मुन्ना खंथररुबा मतुंगदा इकाइदे हाइना खुमलई मथंगी सिंदना मोजी अमदी ममता मखोइनिना मयुम हलकपा मतमददी मखोइगी ममा मपादी हानदगी हौना युमदा लेरमे हॉस्पिटल कुमथरकलमे मखोइ अनि हेक चंगलपु उबा मतमदा मोजीगी मपाना यामना साउना हाइरी नंगी नमासे हाइना थाइनबा अमत्ता यादे अइना हाइबा वा अमत्ता तादे मथंगी अयुक्तना मोजी मखोइगी युमथंगनबगी फी तुननबा मिचिनदु निंगथिजना सेमजिन साजिनदुना महाके अनौबा फी तुननबा स्टॉल हांगनबगिदमक्ता सेम सारी मोजी सेम साबा पुनमक लोरेदुना मागे अनौबा दुकान हांगनबगिदमक्ता हराव हराव चलुखिगे हाइदुना थोरई ममतासु मागे नुपागी मंगोलगिदमक्ता मागे नुपादा वाहै खरदि हाइजनिंगबनी अदुबु मसा ngamdriba mamana amuk korokpadagi मोजीना चलमदाय मतमदा ममतागदी वारी सानबा फंखिद्रे
ꯑꯗꯨꯕꯨ ꯃꯝꯇꯥꯅꯗꯤ ꯊꯕꯛ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯠꯈꯤꯕꯗꯣ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯣꯖꯤ ꯕꯖꯥꯔ ꯃꯇꯥꯏ ꯑꯗꯨꯗ ꯃꯥꯒꯤꯁꯨ ꯐꯤ ꯇꯨꯅꯅꯕ ꯁ꯭ꯇꯣꯜ ꯑꯃ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯀꯁꯇꯃꯔꯗꯤ ꯑꯃꯠꯇ ꯂꯥꯛꯈꯤꯗꯦ ꯃꯣꯖꯤ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯝꯇꯥ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯍꯥꯟꯕ ꯊꯕꯛ ꯍꯧꯗꯣꯛꯄ ꯅꯨꯃꯤꯠꯁꯤꯗ ꯏꯃꯨꯡꯗꯒꯤ ꯆꯥꯛ ꯑꯃꯠꯇ ꯆꯥꯗꯅ ꯆꯠꯈꯤꯕꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯆꯥꯛ ꯊꯤꯜꯂꯛꯂꯤ ꯃꯝꯇꯥꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯆꯥꯅꯅꯕ ꯆꯥꯛ ꯍꯦꯟꯖꯥꯡ ꯅꯤꯡꯊꯤꯖꯅ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯦ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯣꯖꯤꯅ ꯅꯪꯁꯨ ꯑꯌꯨꯛꯇꯒꯤ ꯀꯩꯝꯇ ꯆꯥꯔꯝꯈꯤꯔꯣꯏ ꯑꯩꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯝꯇꯥꯅ ꯄꯨꯔꯛꯂꯤꯕ ꯁꯔꯨꯛꯇꯣ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗꯅ ꯃꯝꯇꯥꯗꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯀꯞꯂꯤ ꯃꯁꯤ ꯎꯔꯨꯕ ꯃꯇꯝꯗꯅ ꯃꯣꯖꯤꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯀꯞꯄꯤꯗꯨꯅ ꯃꯝꯇꯥꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯄꯤꯔꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯦꯛ ꯂꯨꯍꯣꯡꯉꯛꯄ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯕꯁꯦ ꯃꯣꯖꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥ ꯈꯨꯗꯤꯡꯒꯤ ꯀꯞꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯜꯂꯤ ꯃꯣꯖꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯥꯡꯂꯤꯕ ꯑꯇꯣꯞꯄ ꯁ꯭ꯇꯣꯜꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯃꯝꯇꯥꯅ ꯁ꯭ꯇꯣꯜ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯤ ꯅꯈꯣꯏꯒꯤ ꯀꯁꯇꯃꯔꯁꯤꯡꯗ ꯐꯤꯔꯣꯜ ꯁꯦꯒꯥꯏꯕ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄ ꯇꯧꯒꯗꯕ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯤꯗ ꯑꯣꯏꯅ ꯊꯥꯕꯤꯔꯛꯎ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯍꯥꯏꯕꯤꯒꯦ ꯑꯗꯣ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯂꯤ ꯍꯥꯏꯕꯁꯦ ꯃꯤ ꯀꯅꯥꯝꯇ ꯈꯪꯅꯗꯕꯅꯤꯅ ꯃꯐꯝꯁꯤꯗ ꯁꯨꯝ ꯀꯁꯇꯃꯔ ꯂꯥꯛꯄ ꯉꯥꯏꯔꯕꯗꯤ ꯀꯁꯇꯃꯔ ꯑꯃꯠꯇ ꯂꯥꯛꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯕꯖꯥꯔꯗ ꯂꯩꯔꯤꯕ ꯐꯤꯔꯣꯜ ꯌꯣꯟꯕ ꯗꯨꯀꯥꯟꯁꯤꯡꯗ ꯆꯪꯗꯨꯅ ꯗꯨꯀꯥꯟꯗꯥꯔꯁꯤꯡ ꯑꯗꯨꯗ ꯅꯤꯡꯊꯤꯖꯅ ꯍꯥꯏꯔꯨꯔꯣ ꯃꯈꯣꯏꯒꯤ ꯀꯁꯇꯃꯔꯁꯤꯡꯅ ꯐꯤꯔꯣꯜ ꯁꯦꯝꯗꯣꯛꯅꯤꯡꯕ ꯂꯩꯔꯒꯗꯤ ꯅꯈꯣꯏꯒꯤ ꯗꯨꯀꯥꯟ ꯃꯐꯝ ꯑꯁꯤꯗ ꯍꯥꯡꯂꯤ ꯍꯥꯏꯕꯗꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯣꯖꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯝꯇꯥ ꯃꯈꯣꯏ ꯑꯅꯤ ꯃꯥꯟꯅꯗꯨꯅ ꯕꯖꯥꯔꯗ ꯂꯩꯔꯤꯕ ꯐꯤ ꯌꯣꯟꯕ ꯗꯨꯀꯥꯟ ꯈꯨꯗꯤꯡꯃꯛ ꯆꯪꯗꯨꯅ ꯐꯤ ꯁꯦꯝꯗꯣꯛꯀꯗꯕ ꯂꯩꯔꯕꯗꯤ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟꯗ ꯊꯥꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯣꯖꯤꯒꯤ ꯃꯅꯥꯛꯇꯗꯤ ꯀꯁꯇꯃꯔ ꯏꯂꯥꯛ ꯂꯥꯛꯇꯦ ꯅꯣꯡꯃ ꯃꯣꯖꯤꯅ ꯀꯁꯇꯃꯔ ꯉꯥꯏꯗꯨꯅ ꯃꯊꯥ ꯁꯥꯅ ꯐꯝꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯝꯇꯥꯅ ꯃꯉꯣꯟꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯣꯜ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯍꯥꯏꯔꯛꯏ ꯏꯃꯥꯗꯣ ꯑꯃꯨꯛꯀꯁꯨ ꯋꯥꯟꯊꯔꯦ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯅꯕ ꯇꯧꯔꯝꯃꯒꯦ ꯅꯪꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯣꯖꯤꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯃꯗꯤ ꯖꯨꯒꯅꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯣꯖꯤꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯃꯥꯗꯤ ꯀꯝꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥꯅꯗꯤ ꯅꯃꯥꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯑꯣꯄꯔꯦꯁꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯄꯩꯁꯥ ꯈꯔ ꯗꯤꯄꯣꯖꯤꯠ ꯇꯧꯈ꯭ꯔꯕꯅꯤ ꯑꯣꯄꯔꯦꯁꯟꯗꯤ ꯍꯌꯦꯡ ꯇꯧꯔꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯣꯖꯤ ꯃꯃꯥꯕꯨ ꯎꯅꯤꯡꯕꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯃꯥꯅꯁꯨ ꯃꯆꯥꯅꯨꯄꯥꯕꯨ ꯎꯕ ꯃꯇꯝꯗ ꯍꯔꯥꯎ ꯆꯪꯑꯣ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯛꯏ ꯃꯣꯖꯤꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯣꯖꯤꯒꯤ ꯃꯃꯥꯗꯤ ꯗꯥꯛꯇꯔꯅ ꯃꯉꯣꯟꯗ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯔꯛꯂꯤꯕ ꯑꯗꯨꯛ ꯌꯥꯝꯂꯕ ꯍꯤꯗꯥꯛꯇꯣ ꯆꯥꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯣꯖꯤ ꯑꯃꯗꯤ ꯃꯝꯇꯥꯅ ꯃꯃꯥꯗ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯆꯥꯔꯒ ꯃꯥꯒꯤ ꯑꯅꯥꯕ ꯐꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯖꯅ ꯊꯦꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯣꯖꯤꯒꯤ ꯃꯃꯥꯅꯗꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯗꯨꯒꯤ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯅ ꯍꯥꯏꯔꯛꯏ ꯗꯨꯀꯥꯟ ꯃꯄꯨꯗ ꯅꯪ ꯂꯥꯜꯂꯦ ꯁꯣꯏꯈ꯭ꯔꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯨꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯊꯕꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯅꯅꯕ ꯇꯧꯔꯣ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯆꯥꯅꯨꯄꯥꯅ ꯏꯃꯨꯡꯗ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯅ ꯂꯩꯕꯁꯤꯗ ꯅꯪꯒꯤ ꯅꯄꯥꯗꯣ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯒꯤ ꯏꯌꯥ ꯌꯥꯅꯤꯡꯗꯕ ꯃꯇꯧ ꯑꯗꯨ ꯎꯕꯗꯅ ꯃꯃꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯅꯪꯅ ꯏꯃꯧ ꯅꯨꯄꯤꯁꯦ ꯂꯨꯍꯣꯡꯂꯝꯗꯥꯏ ꯃꯇꯝꯗ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕꯅꯤ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯅꯕ ꯊꯕꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯣ ꯃꯝꯇꯥꯅ ꯌꯥꯝꯅ ꯇꯞꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯃꯣꯖꯤꯅ ꯃꯁꯥꯅ ꯄꯥꯝꯖꯕ ꯃꯥꯅ ꯍꯩꯖꯕ ꯊꯕꯛ ꯑꯁꯤꯗ ꯄꯩꯁꯥ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯏꯖꯠ ꯂꯩꯅ ꯇꯥꯟꯖꯔꯤꯕ ꯑꯁꯤꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯜꯂꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯖꯨꯒꯅꯨ ꯑꯃꯗꯤ ꯃꯣꯖꯤꯒꯤ ꯃꯄꯥ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯣꯖꯤꯒꯤ ꯃꯄꯥꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯅꯆꯥꯅꯨꯄꯥ ꯑꯍꯟ ꯖꯨꯒꯅꯨꯅ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯇꯧꯔꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯖꯨꯒꯅꯨꯅ ꯃꯅꯥꯎꯅꯨꯄꯥ ꯃꯣꯖꯤꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯃꯤꯔꯠꯇ ꯂꯩꯔꯤꯕ ꯕ꯭ꯔꯥꯟꯆ ꯑꯗꯨꯗ ꯀ꯭ꯂꯔꯛꯀꯤ ꯄꯣꯖꯤꯁꯟ ꯈꯔ ꯂꯧꯒꯗꯧꯔꯤ ꯄꯣꯖꯤꯁꯟ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯅꯃꯛ ꯂꯣꯏꯔꯕꯅꯤ ꯂꯨꯄꯥ ₹1.5 ꯄꯤꯔꯒ ꯅꯪꯒꯤ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯕꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯨ ꯁꯥꯔꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯊꯕꯛꯁꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯃꯣꯖꯤꯅꯗꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯏꯃꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯃꯗ ꯆꯠꯇꯨꯅ ꯊꯕꯛ ꯇꯧꯔꯨꯕ ꯉꯝꯃꯣꯏ ꯑꯩꯅ ꯃꯤꯔꯝꯗ ꯂꯩꯔꯤꯉꯩꯗ ꯏꯃꯥꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯕꯗꯤ ꯀꯝꯗꯧꯅꯤ ꯃꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗꯅ ꯑꯃꯨꯛ ꯃꯣꯖꯤꯒꯤ ꯃꯄꯥꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯪ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ ꯏꯃꯨꯡꯗ ꯐꯝꯖꯥ ꯆꯥꯗꯨꯅ ꯊꯕꯛ ꯇꯧꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯥꯗ ꯆꯠꯂꯒ ꯊꯕꯛ ꯇꯧꯔꯨꯕꯗꯨꯅ ꯍꯦꯟꯅ ꯐꯩ ꯃꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗꯅ ꯑꯃꯨꯛ ꯃꯝꯇꯥꯅ ꯏꯪꯅ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯇꯝ ꯈꯔꯗꯪꯗꯤ ꯉꯥꯏꯈꯤꯁꯤ ꯃꯣꯖꯤꯒꯤ ꯀꯔꯕꯥꯔ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯂꯛꯈꯤꯒꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ ꯂꯥꯎꯔꯛꯏ ꯚꯤꯖꯤꯇꯤꯡ ꯑꯋꯥꯔ ꯂꯣꯏꯔꯦ ꯑꯅꯥꯕ ꯁꯦꯟꯅꯒꯗꯕ ꯂꯩꯍꯧꯔꯣ ꯑꯇꯩ ꯊꯣꯛꯈ꯭ꯔꯣ ꯃꯌꯥꯝ ꯊꯣꯛꯅꯔꯝꯗꯥꯏ ꯃꯇꯝꯗ ꯃꯣꯖꯤꯒꯤ ꯃꯃꯥꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏꯔꯤ ꯑꯃꯟꯕ ꯁꯜꯋꯥꯔ ꯀꯃꯤꯖ ꯑꯃ ꯄꯨꯔꯛꯑꯣ ꯁꯥꯔꯤ ꯁꯦꯠꯂꯒ ꯇꯨꯝꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯣꯖꯤ ꯑꯃꯗꯤ ꯃꯝꯇꯥ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯀꯇꯟ ꯐꯤ ꯄꯨꯝꯅꯃꯛ ꯈꯣꯝꯖꯤꯟꯗꯨꯅ ꯃꯃꯥꯅ ꯁꯦꯠꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯦꯛꯁꯤ ꯗ꯭ꯔꯦꯁ ꯑꯃ ꯃꯣꯖꯤ ꯑꯃꯗꯤ ꯃꯝꯇꯥ ꯃꯈꯣꯏ ꯑꯅꯤꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯗꯤꯖꯥꯏꯟ ꯇꯧꯗꯨꯅ ꯑꯅꯥꯕ ꯃꯤꯅ ꯁꯦꯠꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯦꯛꯁꯤ ꯗ꯭ꯔꯦꯁ ꯑꯃ ꯇꯨꯔꯤ
ड्रेस तुब लोरप मतमदना मोजी अमदी ममता मखोय अनीना मखोयगी मपुना हाना सिजिनरंबा ऊना साबा डिजाइन खरा लौथोक्तुना मखोयना तुरिबा मैक्सी ड्रेस अदुदा नमलमी मथंगी सिंदना मोजीगी ममाना मचानुपा अमदी ममौ नुपीना तुरकपा मैक्सी ड्रेस सेतुना हॉस्पिटल चंगलपा मतमददी माग पुना हॉस्पिटल वार्ड अदुदा लेमिनरिबा नुपीसिंग अदुनासु ड्रेस अदुबु फजै पामी पामी हाइनरी अनाबा सिंगदनते लाक्लिबा नर्सिंग अदुनासु मोजी ममाना सेलमलिबा मैक्सी ड्रेस अदो कोइना अनाबा टेस्ट तौबा मतमदसु यामना नुंगाई हाइदुना हाइरी मयामगी फजबा वाहै सिंग असे तारबा मतमदना मोजी ममाना यामना चौथोकचना हाइरी अइना सेलिबा मैक्सी ड्रेस असे इचानुपा अमदी इमौ नुपीना तुरकपनी मथंगी सिंदना ममागी ऑपरेशन लोरकपा मतमदा ममताना यामना पाखना थोलक्तुना इमुंगी नुपासिंगदा हाइरी ऑपरेशन तौबा मतमदा इमादा ई मयाम अमा थोखरे अदुना ई काप्तबा याररोय हाइरी इमादा ई काप्ननबगिदमक्ता मयाम मरक्तगी अमना इमागिदमक्ता ई डोनेशन तौ हाइरी ई मसी तारबा मतमदना मोजी करिसु खंथरुबा तौदना आई तौरुगे हाइदुना चटखी मथंगी सिंदना मोजीना ममागिदमक्ता ई डोनेशन तौबा लोरकपा मतम अदुवाइदा ममताना मोजीदा कॉल तौरक्लमी अदुगा इपा पाखना हाइरई मथक्ता खितंग थुना लाक्पिरो मफम मसिदा मी मयाम तिंदुना लेरे ममतागी पाखतपा वांगांगसिंग अदो तारबा मतमदा मोजीसु यामना पाखतना ममतागी मनाक यौननबा हाथु हाथु चेलखी मोजीना ममतागी मनाक यौरक्पा मतमददी ममताबु हॉस्पिटलदा लेरिबि नुपी मयाम अमना योमसिंदुना लेरंबदु उरक्खी मसी उरुबा मतमदना यामना पाखतचरबा मोजीना मागी नुपी मनाक चेंसिंदुना इमा कैदौबा यावरगे हंगी ममताना नोकमी नोकमी तौरदुना हाइरई इमादी कैसु तौदे अदुबु मफम असिदा तिल्लिबा मियाम असिना नंगबु गाइदुना लेरिबनी मसीगी मतुंगदना अमु ममताना मखोयबु क्वेश्चनदुना इलांगदा लांगदुना लेरिबा मियाम अदो मखोयना लांगलिबा सिंग अदो तमना फाथरबा मतुंगदा हाइरई मोजी नंगना इमागिदमक्ता तुखिबा मैक्सी ड्रेस अदो मखोयसु पामी मखोयसु ड्रेस अदो लेगे हाइरी मोजी मपुंसिगी अहानबु ओइना माइ पाकपगी महाव अमा खंगलक्पा मतमदा पुंसिगी अवा नुंगाइ पुनमक ngaihaktang kauruduna ngaihaktang di momon nokchari ममताना मफम अदुदा लेरिबि नुपीसिंग अदुदा मैक्सी ड्रेस अमममगी लुपा चौंगा चौंगा नि हाइरी लुपा चौंगा ओइरबसु यारे खितंग थुना ड्रेस अदु पिबियु हाइदुना मफम अदुदा लेरिबि मियामना एडवांस ओइना पैसा मयाम अमा पिसिनरखि मोजीनासु नुमित निन्नीगी मनुंगदा मखोयगी मैक्सी ड्रेस पीगनी हाइरी ममताना एडवांस पुनम खोमजनबा लोरबा मतुंगदा लुपा 3,950 मागी नुपा मोजीदा पिरई मोजीना अहानबो ओइना मिखा पोंदबिदा इज्जत लेन तांजरीबा पैसादो मपादा उल्लदुना मोजीना हराव हराव बाबा मखादा केनोमा चामिनरुसी हाइरी अदुबु मोजी मपानदे इसाव सावना हाइरई पैसा खरा खक्तदुना करियु कानादोनो अदुनबु करी कोनादोनो तंजा सिदा मयामबु जुगनु चेंसिलक्तुना ममागी ऑपरेशन लोरे वार्ड पुथो ओरे हाइदुना पाव पिरई ममता अमदी मोजी मखोय अनिसु ममागु उनबा लाक्लमी मखोय अनिना ममागु वारी सानबा मतमदा मोजीनदी ममादा यामना हरावना हाइजरी इमाना सेलिबा मैक्सी ड्रेस तो पामे हाइबा मियोइसिंगदा अखोयगी फोन नंबर पीखो मखोयनबु पामे हाइबदी ऑर्डर हेक्ता लौसिलु हाइदुना मोजीना यामना हराव हराव ममादा हाइजरी मथंगी सिंदना मोजी अमदी ममता मखोय अनिना पुन्ना चमिनरबदी पुंसीदा सोइदनमकी माइ पाकनी हाइबा आशा अमगा लोइनना मखोयना लौसिलुरिबा मैक्सी ड्रेस की ऑर्डर सिंग अदुगिदमक्ता फी लौननबा बाजारदा पुन्ना लाकमिनरी ममता अमदी मोजी मखोय अनि पुन्ना फी लौफम दुकानदा चंगदुना अनीना पुन्ना खनमिनदुना अनाबना सेटपदा नुंगाइगदबा फी खनदुना पुन्ना फी लौमिनरी फी लौबा लोरगा अवा पथादुना ngaktangdi ममता अमदी मोजी चा थकमिनरमी चा थकमिनबा मतमदना मोजीना मागी नुपी ममता बु थागतलदुना हाइरी नंगदी मनतिकनबा यामनबु हाइ नंग लाअमद्रबदी अइंगोंदगी पैसा मयाम अमा हेंजनना लौरमगनी मसी तारबा मतमदना ममतादी यामना इकाइना ममाइ नोंथदुना इकाइ इकाइ नोकमी नोकमी तौजरी मागी मतौदु उरुबदना मोजीना हंगई कैदौरगे ममतासु इकाइ इकाइ नोकमी नोकमी तौना हाइरई ngasina ahanbani nangna ibu thagatpiba मथंगी सिंदना मोजी अमदी ममता मखोयना लौरुरिबा फी मयामदो मोजीना मकोकता थोंगतुना मयुम यौननबा पुदुना लाक्ले मखोय अनीना युम यौरक्पा मतमदना मोजीगी मपादी चाक थोंबा हौदुना लेरमै ममतासु चाखुमना चेंजिंदुना माना ओइना थोंलगे हाइदुना हाइरी अदुगा असोमदना मोजीना मागी फी तुनबा मेचिनदो लेरमद्रे कदाइदा लेख्रे हाइदुना मपादा हंगई मपाना चाखुमदगी लौरई मेचिनदुदी मेचिन मपुना लौख्रबनी थबक अमा सिजिनगनी हाइबनी मथंगी सिंदना मोजीना फी तुनबा मेचिनदो अमुक्तंगा लौगे हारुबा मतमदना युमथंगनबा सिंगदुना पिबिरक्त्रे युमथंगनबा सिंगदुना हाइरी मेचिनना अखोयगी अदुगा पैसाना नंग मयाम तांदुना लेरै अदुबु मोजीनदी मेचिनदु नखोयना सिसु सिजिनदे मतम खरदंग माना सिजिनगे हाइदुना हन्ना हन्ना हाइजरमी अदुबु मेचिन मपुदुनादी यारमदे मखोयना खना चेनबगी लाउनबा मखोनसि ताबा मतमदा लेकाइगे मी मयाम अमसु कैदौनरबनो हाइदुना थोकनरक्की मयाम थोकनरक्पदा मोजीगी मपा अमदी ममतासु थोरक्की मोजीगी मपा थोरअगा मचानुपाबु खामजिलबा मतुंगदा युमथंगनबगी अंगांग अदुदा हंगलई कैदौनबा यावरबगे
ꯃꯦꯆꯤꯟ ꯃꯄꯨꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯐ꯭ꯔꯤꯗ ꯃꯦꯆꯤꯟ ꯋꯥꯏꯕ ꯍꯥꯏꯕꯁꯦ ꯀꯗꯥꯏꯗꯒꯤ ꯐꯪꯒꯗꯣꯏꯅꯣ ꯑꯗꯨꯕꯨ ꯃꯣꯖꯤ ꯑꯃꯗꯤ ꯑꯩꯈꯣꯏꯗꯤ ꯌꯨꯝꯊꯪꯅꯕꯅꯤ ꯑꯗꯨꯅ ꯌꯨꯝꯊꯪꯅꯕ ꯑꯃ ꯑꯣꯏꯕꯒꯤ ꯇꯞꯅ ꯏꯪꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯕꯅꯤ ꯃꯥꯅ ꯃꯦꯛꯁꯤ ꯗ꯭ꯔꯦꯁ ꯑꯃ ꯇꯨꯕ ꯃꯇꯝꯗ ꯂꯨꯄꯥ 500 ꯂꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯂꯧꯔꯤꯕ ꯂꯨꯄꯥ 500 ꯑꯗꯨꯗꯒꯤ ꯃꯦꯛꯁꯤ ꯗ꯭ꯔꯦꯁ ꯑꯃ ꯇꯨꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯟ ꯑꯋꯥꯏꯃꯟ ꯑꯣꯏꯅ ꯂꯨꯄꯥ 90 ꯈꯛꯇꯪ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯃꯣꯖꯤꯁꯨ ꯂꯨꯄꯥ 90 ꯂꯥꯏꯔꯤ ꯅꯃꯥꯏꯗꯨꯗ ꯀꯤꯟ 90 ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝꯊꯪꯅꯕꯒꯤ ꯅꯨꯄꯥꯗꯨꯗ ꯆꯣꯡꯁꯤꯟꯗꯨꯅ ꯈꯠꯅꯕ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥꯅꯗꯤ ꯌꯥꯝꯅ ꯋꯥꯅ ꯈꯥꯝꯗꯣꯛꯄ ꯂꯥꯛꯅꯔꯤ ꯃꯣꯖꯤꯒꯤ ꯃꯄꯥꯅ ꯈꯟꯅꯕ ꯋꯥꯅ ꯈꯥꯝꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯏꯃꯨꯡꯒꯤ ꯏꯖꯠꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯡꯍꯟꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯅ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕ ꯉꯝꯂꯒꯅꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯑꯁꯥ ꯃꯆꯥ ꯑꯃ ꯎꯖꯈꯤꯕꯅꯤ ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯏꯒꯗꯧꯔꯤ ꯃꯝꯇꯥꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄ ꯃꯇꯝꯗꯅ ꯍꯣꯁꯄꯤꯇꯥꯜ ꯋꯥꯔꯗꯇ ꯂꯩꯔꯤꯕꯤ ꯑꯅꯥꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯦꯛꯁꯤ ꯗ꯭ꯔꯦꯁ ꯍꯌꯦꯡ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯪꯅꯔꯛꯈꯤ ꯃꯝꯇꯥ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯅ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯣꯖꯤꯒꯤ ꯃꯄꯥꯅ ꯃꯊꯥ ꯁꯥꯗꯨꯅ ꯃꯪꯉꯒ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯃꯣꯖꯤꯒꯤ ꯃꯄꯥꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯨꯛ ꯌꯥꯝꯂꯕ ꯃꯤꯌꯥꯝꯁꯦ ꯐꯤ ꯇꯨꯕ ꯐꯤ ꯁꯥꯕꯒꯤ ꯁꯤꯟꯐꯝ ꯄꯥꯏꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯨꯝꯒꯤ ꯆꯔꯥ ꯄꯨꯕ ꯉꯝꯂꯛꯇꯕꯗꯒꯤ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯩꯅꯔꯤꯕꯅꯤ ꯅꯪꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤꯕ ꯁꯤꯟꯐꯝ ꯑꯗꯨ ꯃꯗꯨꯅ ꯇꯨꯡꯗ ꯀꯔꯤꯁꯨ ꯃꯥꯏ ꯄꯥꯛꯀꯗꯕ ꯅꯠꯇꯦ ꯃꯍꯩ ꯆꯥꯒꯗꯕ ꯁꯤꯟꯐꯝ ꯑꯣꯏꯔꯣꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯣꯖꯤꯒꯤ ꯃꯄꯥꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯃꯆꯥꯅꯨꯄꯥꯗ ꯍꯪꯂꯛꯂꯤ ꯅꯪꯅ ꯑꯅꯥꯕꯁꯤꯡꯗꯒꯤ ꯂꯧꯁꯤꯜꯂꯨꯕ ꯃꯦꯛꯁꯤ ꯗ꯭ꯔꯦꯁꯀꯤ ꯑꯦꯗꯚꯥꯟꯁꯁꯤꯡ ꯑꯗꯨꯅ ꯀꯝꯗꯧꯒꯗꯧꯔꯤ ꯀꯝꯗꯧꯅ ꯍꯟꯗꯣꯛꯀꯗꯧꯔꯤ ꯑꯁꯣꯝꯗꯅ ꯃꯝꯇꯥꯁꯨ ꯑꯍꯤꯡꯒ ꯑꯃꯠꯇ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯑꯅꯥꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯦꯛꯁꯤ ꯗ꯭ꯔꯦꯁ ꯀꯔꯝ ꯀꯥꯟꯗ ꯄꯤꯒꯗꯣꯏꯅꯣ ꯍꯪꯂꯛꯂꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯃꯈꯣꯏꯅ ꯃꯦꯛꯁꯤ ꯗ꯭ꯔꯦꯁ ꯇꯨꯒꯗꯧꯔꯤꯕ ꯃꯦꯆꯤꯟ ꯑꯗꯨꯗꯤ ꯌꯨꯝꯊꯪꯅꯕꯁꯤꯡꯅ ꯂꯧꯕꯤꯈ꯭ꯔꯦ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯅ ꯉꯁꯤꯗꯤ ꯃꯝꯇꯥꯁꯨ ꯌꯥꯝꯅ ꯇꯣꯜꯂꯕꯤ ꯑꯃꯒꯨꯝꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯅ ꯀꯞꯂꯤ ꯃꯣꯖꯤꯁꯨ ꯃꯁꯤ ꯃꯉꯥꯏ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯃꯪꯗꯨꯅ ꯂꯩꯔꯝꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗꯅ ꯃꯣꯖꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯝꯇꯥꯗ ꯍꯥꯏꯔꯛꯏ ꯑꯩꯒ ꯀꯗꯥꯏꯗꯅꯣꯃ ꯆꯠꯃꯤꯟꯅꯔꯨꯁꯤꯔꯥ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯝꯇꯥ ꯑꯃꯗꯤ ꯃꯣꯖꯤꯅ ꯍꯥꯟꯅ ꯗꯨꯀꯥꯟ ꯌꯥꯎꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯃꯦꯆꯤꯟ ꯁꯄ꯭ꯂꯥꯏ ꯇꯧꯔꯝꯕ ꯅꯨꯁꯥꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯁꯥꯠꯇ ꯅꯣꯡꯃ ꯈꯛꯇꯪꯒꯤ ꯃꯍꯥꯛꯀꯤ ꯃꯦꯆꯤꯟ ꯑꯃꯇꯪ ꯋꯥꯏꯖꯒꯦ ꯍꯥꯏꯔꯤ ꯅꯨꯁꯥꯠꯅ ꯈꯨꯝꯂꯛꯏ ꯃꯦꯆꯤꯟꯒꯤ ꯕꯣꯛꯁꯁꯤ ꯀꯔꯤꯒꯨꯝꯕ ꯍꯥꯡꯇꯣꯛꯂꯨꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ ꯃꯦꯆꯤꯟ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯝꯇꯥꯅ ꯑꯃꯨꯛ ꯅꯨꯁꯥꯠꯇ ꯍꯥꯏꯖꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯦꯆꯤꯟ ꯑꯃꯇꯪ ꯍꯧꯖꯤꯛ ꯂꯧꯖꯔꯒꯦ ꯑꯗꯨꯒ ꯄꯩꯁꯥꯗꯤ ꯇꯞꯅ ꯇꯞꯅ ꯁꯤꯡꯀꯠꯂꯛꯀꯦ ꯅꯨꯁꯥꯠꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯦꯆꯤꯟ ꯑꯃ ꯐ꯭ꯔꯤꯗ ꯁꯔꯀꯥꯔꯗꯒꯤ ꯂꯧꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯕꯣर्डर ꯂꯥꯟꯊꯣꯛꯇꯨꯅ ꯀꯤꯂꯣꯃꯤꯇꯔ 90 ꯍꯦꯟꯅ ꯁꯥꯡꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯂꯥꯏꯟ ꯑꯃꯨꯛ ꯄꯨꯡ 3-4 ꯂꯦꯞꯄꯨꯒꯗꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯃꯦꯆꯤꯟꯁꯦ ꯐꯪꯒꯗꯧꯔꯤꯕꯅꯤ ꯏꯂꯥꯏ ꯂꯥꯏꯅ ꯐꯪꯂꯛꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯁꯣꯠꯀꯦ ꯍꯥꯏꯕꯗ ꯌꯥꯔꯛꯇꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯣꯖꯤ ꯃꯇꯩ ꯃꯅꯥꯎꯗꯤ ꯃꯈꯣꯏꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯁꯔꯀꯥꯔꯅ ꯐꯤ ꯇꯨꯅꯅꯕ ꯃꯦꯆꯤꯟ ꯐ꯭ꯔꯤꯗ ꯌꯦꯜꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯂꯥꯛꯈꯤ ꯑꯗꯨꯛ ꯁꯥꯡꯂꯕ ꯂꯝꯁꯥꯡ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯗ ꯑꯀꯤꯕ ꯑꯃꯠꯇ ꯐꯥꯎꯈꯤꯗꯦ ꯑꯗꯨꯕꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯂꯝꯁꯥꯡ ꯂꯥꯛꯄꯅꯤꯅ ꯋꯥꯕꯅꯁꯨ ꯈꯝ ꯊꯦꯡꯂꯦ ꯍꯨꯃꯥꯡꯅꯁꯨ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯂꯝꯁꯥꯡ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯆꯤꯡ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯔꯛꯄ ꯃꯇꯝꯗꯅ ꯅꯨꯡꯂꯛ ꯑꯗꯨꯗ ꯁꯥꯏꯀꯜ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯍꯧꯗꯕꯗꯒꯤ ꯇꯨꯁꯤꯜꯂꯤ ꯃꯣꯖꯤ ꯃꯈꯣꯡꯗ ꯁꯣꯛꯆꯔꯕꯁꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯑꯀꯤꯕ ꯂꯩꯇꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯃꯦꯆꯤꯟ ꯑꯃꯠꯇꯕꯨ ꯐ꯭ꯔꯤꯗ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯁꯥꯡꯂꯕ ꯂꯝꯁꯥꯡ ꯑꯗꯨ ꯑꯋꯥꯕ ꯊꯤꯗꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯔꯀꯥꯔꯅ ꯃꯦꯆꯤൻ ꯐ꯭ꯔꯤꯗ ꯌꯦꯟꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯣꯖꯤ ꯃꯇꯩ ꯃꯅꯥꯎꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯗꯒꯤ ꯇꯣꯀꯟ ꯑꯃ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯃꯦꯆꯤꯟꯁꯤ ꯀꯔꯝ ꯀꯥꯟꯗ ꯐꯪꯒꯗꯣꯏꯅꯣ ꯍꯥꯏꯅ ꯍꯪꯂꯨꯏ ꯑꯗꯨꯕꯨ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅꯗꯤ ꯁꯥꯎꯔꯪ ꯃꯨꯔꯪꯅꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯇꯣꯀꯟ ꯑꯁꯤ ꯂꯧꯗꯨꯅ ꯅꯪꯒꯤ ꯇꯔꯟ ꯂꯥꯛꯄ ꯉꯥꯏꯌꯨ ꯅꯪꯒꯤ ꯇꯔꯟ ꯂꯥꯛꯄ ꯃꯇꯝꯗ ꯇꯦꯁ ꯑꯃ ꯇꯧꯒꯅꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯐꯤ ꯇꯨꯕ ꯍꯩꯕ ꯃꯤꯗ ꯑꯣꯏꯅ ꯃꯦꯆꯤꯟ ꯄꯤꯒꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯣꯖꯤ ꯃꯇꯩ ꯃꯅꯥꯎꯁꯨ ꯂꯝꯄꯥꯛꯇ ꯐꯝꯗꯨꯅ ꯃꯈꯣꯏꯒꯤ ꯇꯣꯀꯟ ꯅꯝꯕꯔ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯂꯝꯄꯥꯛꯇ ꯐꯝꯅ ꯃꯣꯖꯤꯒꯤ ꯑꯁꯣꯛꯄ ꯃꯈꯣꯡ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯑꯁꯣꯛꯄ ꯑꯗꯨ ꯎꯕ ꯃꯇꯝꯗꯅ ꯃꯝꯇꯥꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯇꯔꯟ ꯂꯥꯛꯀꯗꯕꯁꯨ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯑꯗꯨꯅ ꯑꯅꯛꯄꯗ ꯍꯣꯁꯄꯤꯇꯥꯜꯒꯨꯝꯕ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯅꯈꯣꯡꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯂꯨꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯅꯛꯄꯗ ꯍꯣꯁꯄꯤꯇꯥꯜ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ ꯃꯗꯨꯗ ꯆꯠꯂꯒ ꯅꯈꯣꯡꯗꯨ ꯌꯦꯡꯊꯣꯛꯂꯨꯔꯣ ꯃꯝꯇꯥꯅꯁꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔꯁꯨ ꯂꯥꯛꯀꯗꯕ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯍꯣꯁꯄꯤꯇꯥꯜꯗ ꯅꯪ ꯆꯠꯂꯨꯔꯣ ꯑꯗꯨꯒ ꯅꯈꯣꯡꯗ ꯅꯤꯡꯊꯤꯖꯅ ꯆꯥꯝꯊꯣꯛꯑꯒ ꯑꯁꯣꯛꯄꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯆꯣ ꯑꯗꯨꯒ ꯑꯩꯅ ꯂꯝꯄꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯔꯟ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯒꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯣꯖꯤꯁꯨ ꯃꯈꯣꯡ ꯁꯦꯛꯂꯤ ꯇꯧꯗꯨꯅ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯑꯗꯨꯕꯨ ꯃꯣꯖꯤꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗꯤ ꯚꯦꯇꯤꯅꯔꯤ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯒꯤ ꯇꯔꯟ ꯉꯥꯏꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯣꯖꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯗꯣꯛꯇꯔꯗ ꯕꯦꯇꯥꯗꯤꯟ ꯈꯤꯇꯪ ꯂꯧꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯏ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯗꯨꯅꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯕ ꯃꯈꯩ ꯇꯤꯀꯦꯠ ꯀꯛꯎꯆꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯄꯤꯔꯛꯈꯤ ꯑꯁꯣꯝꯗꯅ ꯃꯝꯇꯥꯁꯨ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯑꯋꯥꯕ ꯊꯤꯗꯕ ꯃꯈꯩ ꯃꯈꯣꯏꯒꯤ ꯇꯔꯟ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ
ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗꯅ ꯃꯣꯖꯤꯅ ꯃꯐꯝ ꯑꯗꯨꯒꯤ ꯗꯣꯛꯇꯔ ꯑꯗꯨꯗ ꯕꯦꯇꯥꯗꯤꯟ ꯈꯤꯇꯪ ꯄꯤꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯗꯨꯅꯗꯤ ꯃꯣꯖꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯑꯁꯣꯝꯗꯅ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯃꯝꯇꯥ ꯑꯃꯗꯤ ꯃꯣꯖꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯣꯀꯟ ꯅꯝꯕꯔ ꯑꯗꯨꯁꯨ ꯀꯧꯁꯤꯜꯂꯛꯈꯤ ꯃꯝꯇꯥꯗꯤ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯅ ꯃꯍꯥꯛꯀꯤ ꯇꯣꯀꯟ ꯀꯧꯔꯛꯂꯕꯅꯤꯅ ꯃꯥꯁꯨ ꯃꯌꯥꯝꯅ ꯆꯠꯅꯔꯤꯕ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯃꯝꯇꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯗ ꯍꯥꯏꯔꯤ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯑꯁꯤꯗ ꯆꯠꯈ꯭ꯔꯤ ꯃꯥ ꯂꯥꯛꯑꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯒꯦ ꯑꯗꯨꯕꯨ ꯑꯣꯐꯤꯁꯔ ꯑꯗꯨꯅꯗꯤ ꯅꯪꯒꯤ ꯇꯣꯀꯟ ꯅꯝꯕꯔꯗ ꯆꯪꯍꯧꯗ꯭ꯔꯕꯗꯤ ꯃꯇꯨꯡ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯏ ꯃꯝꯇꯥ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅꯤꯅ ꯃꯌꯥꯝꯅ ꯆꯪꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯍꯟꯅ ꯌꯦꯡꯕꯗꯤ ꯂꯦꯞꯇ꯭ꯔꯤ ꯑꯁꯣꯝꯗꯅ ꯃꯣꯖꯤꯁꯨ ꯗꯥꯛꯇꯔ ꯑꯗꯨꯅ ꯌꯥꯝꯍꯜꯂꯛꯇꯕꯗꯒꯤ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯀꯥꯎꯟꯇꯔ ꯃꯊꯛꯇ ꯆꯣꯡꯈꯠꯇꯨꯅ ꯔꯦꯛꯇ ꯂꯩꯔꯤꯕ ꯕꯦꯇꯥꯗꯤꯟ ꯑꯃꯗꯤ ꯂꯁꯤꯡ ꯈꯔ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯗꯥꯛꯇꯔꯅꯁꯨ ꯃꯣꯖꯤꯒꯤ ꯃꯈꯨꯠꯇꯒꯤ ꯕꯦꯇꯥꯗꯤꯟ ꯑꯃꯗꯤ ꯂꯁꯤꯡꯁꯤꯡ ꯑꯗꯨ ꯃꯨꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯁꯣꯝꯗꯅ ꯃꯝꯇꯥꯗꯤ ꯐꯤ ꯇꯨꯕꯒꯤ ꯇꯦꯁ ꯇꯧꯐꯝ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯃꯝꯇꯥꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯈꯤ ꯃꯥ ꯍꯜꯂꯛꯑꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯑꯗꯨꯕꯨ ꯑꯣꯐꯤꯁꯔ ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯍꯩꯇꯕ ꯃꯑꯣꯡꯗ ꯈꯨꯝꯂꯛꯏ ꯅꯪꯒꯤ ꯇꯔꯟꯗ ꯆꯪꯒꯗꯕ ꯑꯣꯏꯔꯒꯗꯤ ꯆꯪꯉꯣ ꯃꯗꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯅꯧꯕ ꯇꯣꯀꯟ ꯑꯃꯃꯨꯛ ꯂꯧꯔꯒ ꯂꯝꯄꯥꯛꯇ ꯃꯌꯥꯝꯅ ꯐꯝꯅꯔꯤꯕ ꯑꯁꯤꯗ ꯐꯝꯃꯒ ꯇꯣꯀꯟ ꯅꯝꯕꯔ ꯂꯥꯛꯄ ꯑꯃꯨꯛ ꯍꯟꯅ ꯉꯥꯏꯔꯣ ꯃꯝꯇꯥꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯇꯟꯖꯥ ꯑꯁꯤ ꯅꯥꯟꯊꯣꯛꯍꯟꯅꯤꯡꯗꯕꯅꯤನ ꯐꯤ ꯇꯨꯕꯒꯤ ꯇꯦꯁ ꯇꯧꯐꯝ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯐꯤ ꯇꯨꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯐꯤ ꯇꯨꯕꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯪꯗꯕꯤ ꯃꯍꯥꯛꯅ ꯐꯤ ꯇꯨꯕꯒꯤ ꯇꯦꯁ ꯑꯗꯨ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯤꯖꯅ ꯆꯪꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯝꯇꯥꯁꯨ ꯃꯍꯥꯛꯀꯤ ꯐꯝꯐꯝꯗ ꯐꯝꯗꯨꯅ ꯐꯤ ꯇꯨꯕꯒꯤ ꯇꯦꯁ ꯑꯗꯨ ꯍꯧꯅꯅꯕ ꯉꯥꯏꯔꯤ ꯑꯁꯣꯝꯗꯅ ꯃꯣꯖꯤꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯂꯝꯄꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯣꯖꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯇꯣꯀꯟ ꯅꯝꯕꯔ ꯌꯧꯔꯛꯄꯗꯒꯤ ꯇꯦꯁ ꯇꯧꯅꯅꯕ ꯆꯪꯂꯝꯂꯅꯤ ꯈꯪꯂꯗꯨꯅ ꯐꯤ ꯇꯨꯕꯒꯤ ꯇꯦꯁ ꯇꯧꯐꯝ ꯃꯐꯝꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯈꯣꯡ ꯁꯦꯛꯂꯤ ꯇꯧꯅ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯣꯐꯤꯁꯔ ꯑꯗꯨꯅꯗꯤ ꯇꯣꯀꯟ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯃꯣꯖꯤꯅꯁꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯇꯣꯀꯟ ꯄꯨꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯥꯕꯨꯁꯨ ꯇꯦꯁ ꯇꯧꯐꯝ ꯃꯐꯝꯗ ꯆꯪꯍꯟꯕꯤꯌꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯣꯐꯤꯁꯔꯅ ꯍꯥꯏꯔꯛꯏ ꯃꯅꯤꯡꯗ ꯁꯥꯍꯥꯕ ꯑꯃ ꯂꯩꯕꯅꯤ ꯃꯉꯣꯟꯗ ꯍꯥꯏꯅꯔꯒ ꯌꯦꯡꯉꯣ ꯑꯗꯨꯒ ꯇꯦꯁ ꯇꯧꯐꯝ ꯃꯐꯝꯗꯅ ꯃꯤꯅꯤꯠ 10ꯒꯤ ꯃꯅꯨꯡꯗ ꯃꯣꯟꯒꯨꯝ ꯑꯃ ꯇꯨꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯂꯤ ꯃꯝꯇꯥꯗꯤ ꯐꯤ ꯇꯨꯕꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯇꯧ ꯇꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯦꯆꯤꯟꯗ ꯂꯪ ꯄꯥꯟꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯃꯄꯨꯟꯁꯤꯒꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯧꯔꯛꯇ꯭ꯔꯤꯕꯅꯤꯅ ꯃꯤꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯐꯅ ꯃꯇꯧ ꯇꯝꯗꯨꯅꯁꯨ ꯑꯃꯠꯇ ꯄꯥꯟꯁꯤꯟꯕ ꯍꯩꯔꯝꯗꯦ ꯃꯝꯇꯥ ꯃꯤꯒꯤ ꯃꯇꯧ ꯇꯝꯅ ꯐꯝꯂꯝꯕꯗꯒꯤ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯈꯤ ꯃꯈꯣꯏꯒꯤ ꯃꯦꯆꯤꯟ ꯐꯪꯅꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯇꯟꯖꯥ ꯑꯁꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯡꯈ꯭ꯔꯒꯅꯤ ꯈꯜꯂꯨꯕꯗ ꯃꯝꯇꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯗꯨꯅ ꯃꯦꯆꯤꯟ ꯃꯃꯥꯡꯗ ꯀꯞꯇꯨꯅ ꯐꯝꯂꯤ ꯑꯁꯥ ꯄꯨꯝꯅꯃꯛ ꯎꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯑꯣꯐꯤꯁꯔ ꯑꯃꯅ ꯃꯣꯖꯤꯕꯨ ꯐꯤ ꯇꯨꯕꯒꯤ ꯇꯦꯁ ꯇꯧꯐꯝ ꯃꯐꯝ ꯑꯗꯨꯗ ꯄꯨꯁꯤꯟꯕꯤꯔꯛꯈꯤ ꯃꯣꯖꯤꯅ ꯃꯈꯣꯡ ꯁꯦꯛꯂꯤ ꯇꯧꯗꯨꯅ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯃꯔꯛꯇ ꯃꯥꯒꯤ ꯅꯨꯄꯤ ꯀꯣꯏꯊꯤ ꯊꯤꯔꯤꯕꯗꯨ ꯎꯔꯛꯄ ꯃꯇꯝꯗꯅ ꯃꯝꯇꯥ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯋꯥꯖꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯀꯣꯛꯂꯕꯒꯨꯝ ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯧꯁꯤꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯣꯖꯤꯅ ꯃꯥꯒꯤ ꯃꯦꯆꯤꯟ ꯄꯥꯡꯈꯠꯇꯨꯅ ꯃꯣꯟꯈꯨꯝ ꯑꯗꯨ ꯇꯨꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯣꯖꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯈꯣꯡ ꯁꯣꯛꯂꯕꯅꯤꯅ ꯃꯦꯆꯤꯟ ꯑꯗꯨ ꯃꯈꯣꯡꯅ ꯅꯦꯠꯇꯨꯅ ꯎꯪꯕ ꯉꯝꯂꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯝꯇꯥꯅ ꯃꯈꯣꯡꯅ ꯅꯦꯠꯇꯨꯅ ꯃꯦꯆꯤꯟ ꯑꯗꯨ ꯎꯪꯂꯤ ꯑꯗꯨꯒ ꯃꯣꯖꯤꯅ ꯌꯥꯝꯅ ꯐꯖꯕ ꯃꯣꯟꯈꯨꯝ ꯑꯃ ꯀꯟꯅ ꯇꯨꯔꯤ ꯃꯣꯖꯤ ꯑꯃꯗꯤ ꯃꯝꯇꯥ ꯃꯈꯣꯏ ꯑꯅꯤꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯀꯟꯅ ꯍꯣꯠꯅꯔꯛꯄꯅ ꯑꯄꯤꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯃꯣꯟꯈꯨꯝ ꯑꯗꯨ ꯇꯨꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯕ ꯃꯣꯟꯈꯨꯝ ꯑꯗꯨ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯗ ꯄꯤꯔꯨꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯔꯛꯂꯤꯕ ꯃꯣꯟꯈꯨꯝ ꯑꯗꯨ ꯎꯕ ꯃꯇꯝꯗꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯃꯦꯆꯤꯟ ꯂꯧꯔꯨꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯝꯇꯥꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯃꯦꯆꯤꯟ ꯑꯃ ꯐꯪꯂꯒꯅꯤ ꯈꯜꯂꯨꯕꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯑꯃꯨꯛ ꯀꯞꯄ ꯍꯧꯔꯛꯏ ꯃꯣꯖꯤꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯣꯖꯤ ꯑꯃꯗꯤ ꯃꯝꯇꯥ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯥꯏꯀꯜ ꯃꯅꯤꯡꯗ ꯃꯈꯣꯏꯅ ꯐꯪꯂꯛꯄ ꯃꯦꯆꯤꯟ ꯑꯗꯨ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗꯗꯤ ꯐꯤ ꯇꯨꯅꯅꯕ ꯃꯦꯆꯤꯟꯁꯦ ꯀꯥ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯗꯕ ꯁꯨꯞꯅꯒꯤ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯣꯖꯤ ꯑꯃꯗꯤ ꯃꯝꯇꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗꯗꯤ ꯐꯤ ꯇꯨꯅꯅꯕ ꯃꯦꯆꯤꯟ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯒꯤ ꯑꯁꯥ ꯑꯣꯏꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯒꯤ ꯑꯁꯥ ꯑꯃ ꯐꯪꯖꯕ ꯃꯇꯝꯗ ꯃꯝꯇꯥ ꯑꯃꯗꯤ ꯃꯣꯖꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯗꯅ ꯃꯣꯖꯤꯅ ꯃꯍꯥꯛꯅ ꯐꯪꯂꯛꯂꯤꯕ ꯑꯅꯧꯕ ꯃꯦꯆꯤꯟ ꯑꯗꯨꯗ ꯃꯦꯛꯁꯤ ꯗ꯭ꯔꯦꯁ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯇꯨꯔꯝꯃꯤ ꯑꯗꯨꯒ ꯃꯝꯇꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯨꯅ ꯑꯦꯗꯚꯥꯟꯁ ꯂꯧꯁꯤꯜꯂꯤꯕꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯦꯛꯁꯤ ꯗ꯭ꯔꯦꯁ ꯌꯦꯟꯊꯣꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯏꯃꯨꯡꯒꯤ ꯅꯨꯄꯥ ꯑꯍꯨꯝꯅ ꯃꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯃꯃꯥꯒꯤ ꯕꯤꯜ ꯊꯤꯗꯣꯛꯅꯅꯕ ꯄꯩꯁꯥ ꯄꯥꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯤꯜ ꯑꯁꯤ ꯂꯨꯄꯥ 1.5 ꯂꯥꯈ ꯇꯥꯔꯝꯃꯦ ꯃꯣꯖꯤꯒꯤ ꯃꯄꯥꯅ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯅ ꯍꯥꯏꯔꯛꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯄꯩꯁꯥꯁꯦ ꯁꯤꯡꯗꯣꯛꯇ꯭ꯔꯕꯗꯤ ꯅꯃꯥꯕꯨ ꯌꯨꯝꯗ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ
imungi nupanghaina matha saduna leneringi tanja asida jugunugi nupigi mayamba gudusu hospital da laklami mojina gudu da hari hospital gi bill se lupa la ama makai tarame onthongna su yamkre gudu na hari paisa gi bill ga tangai ko ana ba han amta unaruki ge haduna phagi tawduna punna chamina rakhi Gududi achawa factory amada thabak tawbani aduna gudu bulaklabadi imungi problem khudima koklagani haibagi asa thamnari Guduna su moji gi mama asonbido uba matamda mamta da harai yumda chananaba imagi poche yomshinba hawro hawjikti ai laklabani na hospital gi bul punamak chingdo amage mathangi sindana gudu amadi imungi nupasing punamak laktuna hospital gi officer amaga unarami officer aduga gudu gidi hana dagi hawna khangnabadawna su tawri Moji changlapa uba matamda gunangna natro hospital gi anaba singda maxi dress yan thoklibado nangi maxi dress to design su yamna phajai doctor na check tawa matamda su yamna nungai haina doctor mayamna hainabani masi tarba matamda moji di haraujana nokchari aduga thagnaba mikup amadana officer aduna yamna shauna chairaduna harai mafam masida nangbu nama anaba yengba laklibra natragna karbar tawba laklibra guduna amu officer aduda mana gyan tananaba wari shanarage hospital gi bildo amta loishinaba tawshi hairi Officer aduna su hospital gi bill do yenglaba matungda hairi bill asida dik karisu asweba leitena moji gi mapana amu hairi adu yamba paisa dudi aigi punchi da bhawa tanba phangdri masi gi matungda amu uduna officer adu da hairi bill gi matang sidi sarna bu tobi gi khalabadi zero amani handan mada karisu leiba thabak natte masi gi matungda na amu hospital gi officer adu gi ingit matungina guduna imungi nupa punama amu mapanda thokro wari shana hoge haduna tanthoraki ngahak leraga gudusu mapanda thorai aduga Moji gi mapanda hairi hospital gi bill do tangkhai ama tahalabani lupa lising humdra da yasinarabani tanja asida moji na hairi hospital gi bill chengtokhibagi receipt pirakpra guduna mu phagi toradun hairi nangsi onthokna su pangkreda pija pithak tawduna lona wari chanaduna yasinaba hospital gi bill asi bu receipt kanana pidoino ado nangdi manungda amta officer na changa khwaibani nanga wari chanagadaba leiri nangi maxi dress gi matangda mathangi sendana officer gi ka manungda guduna moji da hairi Moji nangna turiba maxi dress to hospital gi anaba singsida nangna sana yonba thingba khaktani maxi dress tu budi lepu haide tawbatabu nangi maxi dress to nasana tomda hospital le jonjabagi mahutta aikhoi gi company gi through dagi hospital asida supply taw haibani hospital gi authority se aiga khangnabu oibadagi nangonda thabak chi piningbagi damakta nangonda hairibani natrabadi atopa company factory amada hospital gi maxi dress supply taw hairuba matamda factory aduna su harau harau yarakani Masi matungdana amu hospital gi officer aduna su moji bu themjiladuna hairi aikoina nangonda piriba offer se nang amuk tangamunna khanthako nangi imagi operation amasu walibani operation adusu hospital asida makhatana tawthagidoi natra moji mamagi damakta su khandaba yade aduga mana anauba hawdoke khanjariba mahake karbar adugi damakta su khandaba yade wakhal ani sina chamamna masada phawjari mathangi sindana guduna moji gi imung manungbu hospital dagi mayum phawba thinbiraklami aduga mathangi ayuktana guduna mana thabak tawriba readymade saba factory duda moji mate manau puduna laklami aduga gudu gi boss ta makhoi ani bu masak taklami masi matungdana moji amadi mamta makhoi ani na chajaba maxi dress ki design adu puthoktuna company gi mapu du ulami adubu company gi mapu duna di makhoi ani gi design adu da thawa kaya sarude aduna gudu do onsin duna hanglai nangna maxi dress ki order kaya puraklibano Guduna hairi hospital gi officer aduna di maxi dress lising ani mu order toropani factory gi mapu bedina moji amadi mamta da hanglai nakhoi ani bu order lising ani se tubu ngamjagadoribra moji na khumlai soidana ngamni bedina mu hairi numit nini da tubu ngamgadrane mamta amadi moji makhoi ani dingak pada loikhre aduna hanglai kamdona numit nini da adu yamna dress adu tugani Tanja silauduna amu bedina hairi aikhoi company asidi chahi nimfu suraklaba company ni aduna aikhoi company dadi lising ani khatang tuba haiba sidi kaisu leiba thabak natte masai matungdana amu bedina gudu da hairi makhoi ani se supervisor ga una hallo mamta amadi moji makhoi ani na edigi ka dagi thoomda da makhoi ani na pujarakliba makhoi ani gi original design do mafam aju da thamlamo haiduna namdana lahobire mathangi sindana factory manungda ingau ngauna mamit ithak thak khai leiringai tanja asida Moji amadi mamta gi manakta gudu changlai adugi yamna harauna hairi madam na nakhoi ani bu mafam masida thabak tawhallo hairae aduna nakhoi ani thabak tawba yarani lupa lasing nipan pigini tha amada noi gi punsidadi awat apa amatta leiroi hajuna harau harau hairi mathangi sindana moji amadi mamta imungda punna phaminaduna wari shanari mamta na hairi factory da thabak tawbigi mahut pudi kethel gi matai amada shagi oiba store macha ma hangjaduna thabak tawbuduna hena phatabra Mojina muharai maduna di hena fai adubu thabak adudi nongdam naiba thabak natte paisa lakani laoi tamba ngamba natte
ꯃꯝꯇꯥꯅ ꯑꯃꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯖꯅ ꯍꯥꯏꯔꯛꯏ, ꯒꯨꯗꯨꯗꯣ ꯑꯩꯗꯤ ꯀꯌꯥ ꯑꯐꯕ ꯃꯤ ꯃꯥꯟꯗꯦ, ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯏꯍꯩ ꯍꯩꯅꯗꯦ꯫ ꯃꯣꯖꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯖꯔꯒꯁꯨ ꯐꯦꯛꯇ꯭ꯔꯤꯒꯤ ꯃꯄꯨ ꯕꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯈꯔ ꯐꯕꯕꯨ ꯃꯥꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯣꯖꯤ ꯑꯃꯗꯤ ꯃꯝꯇꯥ ꯃꯈꯣꯏ ꯑꯅꯤꯅ ꯈꯟꯅꯕ ꯌꯥꯕ ꯃꯈꯩ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯅ ꯃꯝꯇꯥꯅ ꯍꯥꯏꯔꯛꯏ, ꯐꯦꯛꯇ꯭ꯔꯤꯒꯤ ꯊꯕꯛꯇꯣ ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯇꯧꯒꯦꯁꯨ ꯇꯧꯔꯣ꯫ ꯕꯕꯥꯒꯤ ꯔꯤꯇꯥꯌꯔꯃꯦꯟꯗ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯂꯥꯌꯦꯡꯕꯗ ꯂꯣꯏꯅꯃꯛ ꯆꯪꯈ꯭ꯔꯒꯅꯤ꯫ ꯂꯥꯌꯦꯡꯕ ꯈꯛꯇꯒꯤ ꯅꯠꯇꯕꯤꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈ꯭ꯔꯣꯁ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯒ ꯅꯪꯅꯁꯨ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯕꯁꯤꯗ ꯏꯃꯥꯅꯁꯨ ꯅꯪꯒꯤꯗꯃꯛꯇ ꯈꯟꯖꯕꯗ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ꯫ ꯃꯝꯇꯥꯁꯨ ꯃꯣꯖꯤꯁꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯐꯦꯛꯇ꯭ꯔꯤꯗ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯗꯣ ꯏꯄꯥꯝꯗꯤ ꯄꯥꯝꯖꯗꯦ, ꯇꯧꯁꯨ ꯇꯧꯅꯤꯡꯖꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯗꯕ ꯌꯥꯗꯕꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯂꯥꯛꯂꯤ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯁꯣꯟꯖꯜꯂꯛꯂꯕ ꯃꯃꯥ ꯃꯄꯥꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯔꯤꯕꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗꯅ ꯃꯣꯖꯤ ꯑꯃꯗꯤ ꯃꯝꯇꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯔꯝꯂꯤꯕ ꯌꯥꯖꯅꯤꯡꯗ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯐꯦꯛꯇ꯭ꯔꯤꯒꯤ ꯊꯕꯛꯇꯣ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯌꯥꯁꯤꯟꯅꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯣꯖꯤ ꯑꯃꯗꯤ ꯃꯝꯇꯥ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯅ ꯐꯪꯖꯔꯛꯈꯤꯕ ꯐꯤ ꯇꯨꯅꯅꯕ ꯃꯦꯆꯤꯟ ꯑꯗꯨ ꯄꯨꯗꯨꯅ ꯐꯦꯛꯇ꯭ꯔꯤꯗ ꯊꯕꯛ ꯇꯧꯅꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄ ꯎꯕ ꯃꯇꯝꯗ ꯒꯨꯗꯨꯅ ꯍꯔꯥꯎ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯗꯃꯛꯇ ꯃꯦꯆꯤꯟ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯣ? ꯑꯩꯈꯣꯏꯗ ꯃꯦꯆꯤꯟ ꯃꯌꯥꯝ ꯂꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯔꯛꯂꯤꯕ ꯃꯦꯆꯤꯟꯗꯣ ꯐꯦꯛꯇ꯭ꯔꯤꯒꯤ ꯒꯣꯗꯥꯎꯟ ꯃꯅꯨꯡꯗ ꯊꯝꯖꯜꯂꯨꯆꯣ ꯍꯥꯏꯗꯨꯅ ꯃꯤ ꯑꯃꯗ ꯁꯤꯟꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯣꯖꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯥꯁꯥ ꯃꯪꯂꯥꯟ ꯄꯨꯝꯅꯃꯛ ꯇꯨꯡꯑꯣꯏꯅꯅ ꯊꯝꯂꯝꯂꯕ ꯃꯇꯨꯡꯗ ꯐꯦꯛꯇ꯭ꯔꯤꯗ ꯁꯤꯟꯃꯤ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯈꯤ꯫ ꯑꯗꯨꯒ ꯃꯝꯇꯥꯁꯨ ꯐꯦꯛꯇ꯭ꯔꯤꯗꯨꯗ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤ ꯇꯧꯕꯒꯤ ꯊꯕꯛ ꯇꯧꯔꯤ꯫ ꯃꯝꯇꯥ ꯑꯃꯗꯤ ꯃꯣꯖꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯇꯧꯔꯛꯂꯕꯅꯤꯅ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯑꯌꯥꯗꯕ ꯏꯁꯤꯡ ꯄꯝꯗꯣ ꯑꯍꯟꯕ ꯏꯁꯤꯡꯒꯤ ꯄꯝ ꯑꯃꯅ ꯃꯍꯨꯠ ꯁꯤꯟꯗꯣꯛꯈ꯭ꯔꯦ꯫ ꯐꯦꯛꯇ꯭ꯔꯤꯗ ꯊꯕꯛ ꯇꯧꯕꯗꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯔꯥꯡ ꯀꯥꯏꯖꯔꯕꯁꯨ ꯃꯈꯣꯏꯅ ꯐꯦꯛꯇ꯭ꯔꯤꯗ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯋꯥ ꯀꯅꯥꯝꯇꯅ ꯇꯥꯕꯤꯗꯦ꯫ ꯃꯈꯣꯏꯅ ꯇꯨꯖꯈꯤꯕ ꯃꯦꯛꯁꯤ ꯗ꯭ꯔꯦꯁ ꯑꯗꯨꯒꯤ ꯗꯤꯖꯥꯏꯟ ꯐꯥꯎꯕ ꯐꯦꯛꯇ꯭ꯔꯤꯒꯤ ꯃꯄꯨ ꯕꯦꯗꯤꯅ ꯄꯩꯁꯥ ꯌꯥꯝꯅ ꯇꯣꯡꯅꯅꯕ ꯍꯥꯏꯗꯨꯅ ꯗꯤꯖꯥꯏꯟ ꯑꯃꯠꯇ ꯍꯥꯞꯈꯤꯗꯦ꯫ ꯏꯆꯝ ꯆꯝꯕ ꯐꯤꯗ ꯑꯣꯏꯅ ꯇꯨꯁꯤ, ꯑꯅꯥꯕꯅ ꯁꯦꯠꯄ ꯗ꯭ꯔꯦꯁꯄꯨ ꯀꯅꯥꯅ ꯌꯦꯡꯕꯤꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯅꯧꯕ ꯐꯖꯕ ꯗꯤꯖꯥꯏꯟ ꯑꯃ ꯄꯨꯗꯨꯅ ꯐꯦꯛꯇ꯭ꯔꯤꯗ ꯂꯥꯛꯈꯤꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥ ꯇꯥꯕꯤꯒꯅꯤ, ꯃꯈꯣꯏ ꯑꯅꯤꯕꯨ ꯏꯖꯠ ꯇꯧꯕꯤꯒꯅꯤ ꯈꯟꯅ ꯂꯥꯛꯈꯤꯕ ꯃꯣꯖꯤ ꯑꯃꯗꯤ ꯃꯝꯇꯥ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯈꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯣꯖꯤ ꯑꯃꯗꯤ ꯃꯝꯇꯥ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯃꯦꯛꯁꯤ ꯗ꯭ꯔꯦꯁꯇ ꯍꯥꯞꯅꯅꯕ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕ ꯗꯤꯖꯥꯏꯟ ꯄꯨꯝꯅꯃꯛ ꯑꯗꯨꯁꯨ ꯕꯦꯗꯤꯅ ꯃꯦꯛꯁꯤ ꯗ꯭ꯔꯦꯁꯇ ꯍꯥꯞꯄꯒꯤ ꯃꯍꯨꯠꯇ ꯕꯦꯗꯤꯅ ꯃꯥꯒꯤ ꯀꯝꯄꯅꯤꯒꯤ ꯑꯇꯣꯞꯄ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤꯡꯗ ꯑꯣꯏꯅ ꯗꯤꯖꯥꯏꯟꯁꯤꯡ ꯑꯗꯨ ꯍꯥꯞꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯗ꯭ꯔꯕ ꯃꯝꯇꯥꯅ ꯒꯨꯗꯨꯗ ꯍꯥꯏꯖꯔꯤ, ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯂꯤꯕ ꯗꯤꯖꯥꯏꯟ ꯑꯁꯤꯗꯤ ꯃꯦꯛꯁꯤ ꯗ꯭ꯔꯦꯁꯇ ꯍꯥꯞꯄꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯅꯤꯗ꯫ ꯑꯗꯨꯕꯨ ꯒꯨꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯕꯦꯗꯤꯅꯗꯤ ꯃꯦꯛꯁꯤ ꯗ꯭ꯔꯦꯁ ꯑꯗꯨꯗꯤ ꯏꯆꯝ ꯆꯝꯕ ꯑꯣꯏꯅ ꯇꯨ ꯍꯥꯏꯔꯤꯗꯨꯅꯤ, ꯑꯗꯨꯒ ꯅꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯗꯤꯖꯥꯏꯟ ꯑꯁꯤꯅ ꯐꯦꯁꯟ ꯐꯟ ꯍꯥꯏꯔꯤꯕ ꯑꯆꯧꯕ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯃꯣꯖꯤꯁꯨ ꯃꯥꯅ ꯋꯥꯕ ꯃꯈꯩ ꯇꯨꯖꯔꯤꯕ ꯃꯥꯒꯤ ꯃꯦꯛꯁꯤ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯦꯗ ꯏꯟ ꯆꯥꯏꯅꯥ ꯊꯥꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯒꯨꯗꯨꯗ ꯍꯪꯂꯤ꯫ ꯃꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗꯅ ꯒꯨꯗꯨꯅꯗꯤ ꯀꯔꯦꯝꯅꯔꯗꯨꯅ ꯃꯣꯖꯤꯗ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯃꯦꯗ ꯏꯟ ꯏꯟꯗꯤꯌꯥ ꯊꯥꯕ ꯄꯣꯠꯆꯩ ꯀꯅꯥꯅꯕꯨ ꯂꯩꯅꯔꯤꯕꯒꯦ? ꯏꯟꯗꯤꯌꯥꯗ ꯁꯥꯖꯕ, ꯏꯟꯗꯤꯌꯥꯗ ꯇꯨꯖꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛꯁꯨ ꯃꯦꯗ ꯏꯟ ꯆꯥꯏꯅꯥ ꯂꯣꯏꯅꯃꯛ ꯊꯥꯅꯔꯕꯅꯤ, ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ, ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯨꯆꯣ꯫ ꯃꯐꯝ ꯑꯁꯤꯗ ꯃꯣꯖꯤ ꯑꯃꯗꯤ ꯃꯝꯇꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥꯝꯇꯅ ꯁꯛꯈꯪꯕꯤꯗꯦ꯫ ꯑꯗꯨꯅ ꯃꯊꯃꯣꯏꯗ ꯄꯦꯟꯖꯗꯕ ꯅꯨꯡꯉꯥꯏꯖꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯦꯟꯖꯗꯕ ꯅꯨꯡꯉꯥꯏꯖꯗꯕ ꯀꯌꯥ ꯂꯩꯔꯦ ꯍꯥꯏꯗꯨꯅꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯅ ꯑꯃꯗꯗꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯋꯥꯕ ꯁꯛꯐꯝ ꯑꯃꯠꯇ ꯎꯅꯗꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯨꯅ ꯃꯣꯖꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯃꯃꯥꯒꯤ ꯑꯅꯤꯁꯨꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯥꯎꯟꯇꯔꯗ ꯐꯝꯂꯝꯂꯤꯕ ꯅꯨꯄꯥꯗꯨꯅ ꯂꯨꯄꯥ 10,000 ꯗꯤꯄꯣꯖꯤꯠ ꯇꯧ ꯍꯥꯏꯔꯛꯏ꯫ ꯃꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗꯅ ꯃꯣꯖꯤꯅ ꯍꯥꯏꯔꯛꯏ, ꯃꯃꯥꯡꯗꯗꯤ ꯂꯨꯄꯥ 5,000 ꯈꯛꯇ ꯗꯤꯄꯣꯖꯤꯠ ꯇꯧꯕꯅꯤ, ꯑꯗꯨꯒ ꯂꯨꯄꯥ 10,000 ꯍꯥꯏꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯀꯥꯎꯟꯇꯔꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯈꯪꯗ꯭ꯔꯦ, ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯒꯅ ꯃꯊꯛꯇ ꯑꯣꯐꯤꯁꯥꯔ ꯂꯩꯕꯅꯤ, ꯃꯥꯒ ꯁꯥꯟꯅꯕꯤꯔꯣ꯫ ꯃꯣꯖꯤ ꯃꯄꯥ ꯃꯆꯥꯅ ꯑꯣꯐꯤꯁꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗꯅ ꯃꯝꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤ ꯄꯨꯖꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯛꯁꯤ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤ, ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯑꯣꯏꯅ ꯃꯦꯛꯁꯤ ꯗ꯭ꯔꯦꯁ ꯂꯩꯒꯗꯕꯅꯤ ꯍꯥꯏ꯫ ꯃꯣꯖꯤꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯅꯣꯏꯅꯤ ꯃꯐꯝ ꯑꯁꯤꯗ ꯉꯥꯛꯇꯪ ꯂꯩꯔꯝꯃꯣ, ꯑꯩꯈꯣꯏ ꯃꯊꯛꯇ ꯑꯣꯐꯤꯁꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯈꯤꯒꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯗꯣꯛꯇꯔ ꯂꯥꯛꯂꯕꯁꯨ ꯑꯣꯐꯤꯁꯥꯔ ꯂꯥꯛꯂꯕꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯨꯄꯥ 10,000 ꯗꯤꯄꯣꯖꯤꯠ ꯇꯧꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯍꯣꯁꯄꯤꯇꯥꯜꯅ ꯄꯤꯔꯤꯕ ꯃꯦꯛꯁꯤ ꯗ꯭ꯔꯦꯁ, ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯑꯃꯗꯤ ꯑꯇꯩ ꯈ꯭ꯔꯣꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕु ꯃꯣꯖꯤꯅ ꯍꯥꯏꯔꯛꯏ, ꯃꯦꯛꯁꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯇꯨꯕ ꯃꯇꯝꯗꯗꯤ ꯂꯨꯄꯥ 500 ꯐꯥꯅ ꯐꯥꯎꯕ ꯆꯪꯗꯕꯅꯤ, ꯑꯗꯨꯒ ꯀꯝꯗꯧꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯅ ꯂꯨꯄꯥ 2,000ꯗ ꯌꯣꯜꯂꯤꯕꯅꯣ? ꯑꯗꯨꯕꯨ ꯑꯣꯐꯤꯁꯥꯔ ꯑꯃꯗ ꯑꯆꯨꯝꯕ ꯋꯥꯍꯪ ꯍꯪꯂꯨꯕꯒꯤꯗꯃꯛꯇ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯕ ꯌꯥꯔꯔꯣꯏ, ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯍꯥꯡꯕ ꯕꯦꯗ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯣꯖꯤꯒꯤ ꯃꯄꯥꯅꯁꯨ ꯁꯥꯎꯒꯟꯕ ꯃꯆꯥꯅꯨꯄꯥꯕꯨ ꯐꯥꯊꯔꯗꯨꯅ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯌꯥꯝꯅ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯛꯏ, ꯏꯆꯥꯅꯨꯄꯥꯗ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯋꯥ ꯍꯥꯏꯖꯒꯦ, ꯑꯗꯨꯒ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥꯁꯨ ꯄꯤꯖꯔꯒꯦ꯫ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅꯗꯤ ꯕꯦꯗ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯑꯍꯥꯡꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯦꯗꯃꯤꯠ ꯇꯧ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯈꯤꯗ꯭ꯔꯦ꯫
ꯑꯁꯣꯟꯕ ꯑꯅꯥꯕ ꯂꯥꯏꯔꯕꯁꯤꯡꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯁꯪꯒ ꯄꯪꯒꯂꯤꯕꯁꯤꯡꯅ ꯇꯨꯍꯠꯄꯤꯗꯨꯅ ꯑꯣꯏꯖꯕ ꯂꯧꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯄꯨꯝꯅꯃꯛ ꯈꯟꯊꯔꯨꯕ ꯃꯇꯝꯗꯅ ꯃꯣꯖꯤꯗꯤ ꯃꯁꯥꯗ ꯏꯁꯥꯎꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯖꯔꯤ ꯊꯕꯛ ꯁꯨꯐꯝ ꯂꯥꯛꯐꯝ ꯈꯪꯂꯝꯗꯦ ꯃꯥꯒꯤ ꯄꯦꯟꯖꯗꯕ ꯁꯥꯎꯅꯤꯡꯕ ꯃꯌꯥꯝꯁꯤꯅ ꯍꯦꯟꯃꯜꯂꯛꯇꯨꯅ ꯃꯝꯇꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕꯁꯤꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥꯅ ꯁꯦꯝꯖꯈꯤꯕ ꯄꯨꯝꯅꯃꯛꯁꯨ ꯃꯈꯣꯏꯅ ꯂꯣꯏꯅ ꯂꯧꯕꯤꯈ꯭ꯔꯦ ꯏꯁꯥꯅ ꯋꯥꯅ ꯁꯦꯝꯖꯈꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯐꯥꯎꯕ ꯏꯁꯥꯒꯤꯅꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯄꯩꯁꯥ ꯁꯤꯀꯤ ꯑꯃꯠꯇ ꯂꯩꯇꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯑꯀꯤꯕꯁꯨ ꯐꯥꯎꯈꯤꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯄꯩꯁꯥ ꯈꯔ ꯃꯥꯡꯗ ꯎꯔꯛꯄꯁꯤꯗꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯁꯛꯇꯤ ꯂꯩꯇꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯇ꯭ꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯟꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯥꯏꯔꯤꯛ ꯍꯩꯕꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯅꯝꯊꯥꯛ ꯇꯧꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕꯤꯔꯦ ꯄꯩꯁꯥ ꯈꯔ ꯈꯛꯇꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯣꯟꯊꯣꯛꯆꯔꯤ ꯃꯣꯖꯤꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯒꯨꯗꯨ ꯂꯥꯛꯂꯒ ꯐꯦꯛꯇ꯭ꯔꯤꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯛꯈꯤ ꯃꯁꯤ ꯇꯥꯔꯕ ꯃꯇꯝꯗꯅ ꯃꯣꯖꯤꯁꯨ ꯕꯦꯗꯤꯒ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯕꯦꯗꯤꯒꯤ ꯑꯣꯐꯤꯁ ꯇꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯒꯨꯗꯨꯅ ꯃꯥꯒꯤ ꯂꯝꯕꯤ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯦꯗꯥꯝꯗ ꯍꯥꯏꯒꯗꯕ ꯋꯥꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛ ꯍꯥꯏꯌꯨ ꯃꯣꯖꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯇꯨꯔꯤꯕ ꯃꯦꯛꯁꯤꯁꯤꯡ ꯑꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯨꯄꯥ ꯀꯌꯥꯗ ꯌꯣꯟꯕꯒꯦ ꯑꯗꯨꯕꯨ ꯒꯨꯗꯨꯅꯗꯤ ꯀꯔꯦꯝ ꯀꯊꯥꯏꯅꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯈꯣꯏꯅ ꯂꯨꯄꯥ ꯀꯌꯥꯗ ꯌꯣꯟꯕ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯅꯊꯧ ꯀꯔꯤꯕꯨ ꯂꯩꯕꯒꯦ ꯅꯪꯒꯤꯗꯤ ꯐꯪꯐꯝ ꯊꯣꯛꯄ ꯇꯣꯂꯣꯞ ꯐꯪꯂꯤꯕꯗꯨꯗꯤ ꯃꯦꯗꯥꯝ ꯊꯕꯛ ꯇꯧꯍꯧꯔꯤ ꯃꯦꯗꯥꯝꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯣꯖꯤꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕꯅ ꯍꯦꯟꯃꯜꯂꯕ ꯃꯣꯖꯤꯅꯗꯤ ꯒꯨꯗꯨꯕꯨ ꯂꯩꯃꯥꯏ ꯃꯈꯥꯗ ꯏꯟꯊꯨꯔꯝꯃꯒ ꯕꯦꯗꯤꯒꯤ ꯑꯣꯐꯤꯁꯇ ꯆꯪꯈꯤ ꯃꯣꯖꯤꯅ ꯕꯦꯗꯤꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯕꯦꯗꯤꯗ ꯌꯥꯝꯅ ꯋꯥꯔꯧꯖꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅꯗꯤ ꯅꯪꯕꯨ ꯊꯥꯖꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯦꯝꯖꯈꯤꯕ ꯃꯦꯛꯁꯤ ꯗ꯭ꯔꯦꯁ ꯗꯤꯖꯥꯏꯟ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯄꯨꯝꯅꯃꯛꯀꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯪꯅ ꯑꯂꯥꯞꯄ ꯃꯐꯝꯁꯤꯡꯗꯒꯤ ꯋꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯆꯔꯤꯕ ꯑꯅꯥꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃꯃꯨꯛ ꯊꯥꯡꯒꯠꯄꯤꯔꯦ ꯃꯦꯛꯁꯤ ꯗ꯭ꯔꯦꯁ ꯑꯃ ꯇꯨꯕ ꯃꯇꯝꯗ ꯂꯨꯄꯥ 500 ꯐꯥꯎꯕ ꯐꯥꯅ ꯆꯪꯗꯕꯅꯤ ꯑꯗꯨꯒ ꯅꯪꯅꯗꯤ ꯑꯅꯥꯕꯁꯤꯡ ꯑꯗꯨꯗ ꯂꯨꯄꯥ 2,200ꯗ ꯌꯣꯟꯁꯤꯜꯂꯦ ꯂꯥꯏꯔꯕ ꯑꯅꯥꯕꯁꯤꯡ ꯑꯗꯨꯅꯗꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯔꯣꯏꯗꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯍꯜꯂꯦ ꯃꯁꯤ ꯇꯥꯔꯕ ꯃꯇꯝꯗꯅ ꯕꯦꯗꯤꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯀꯧꯁꯤꯟꯗꯨꯅ ꯃꯣꯖꯤꯕꯨ ꯃꯄꯥꯟꯗ ꯂꯪꯊꯣꯛꯈꯣ ꯍꯥꯏꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯣꯖꯤꯕꯨ ꯆꯤꯡꯗꯨꯅ ꯑꯣꯐꯤꯁ ꯃꯅꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯣꯖꯤꯗꯤ ꯁꯥꯎꯕ ꯂꯦꯞꯇ꯭ꯔꯤ ꯃꯥꯒꯤ ꯄꯦꯟꯗꯕ ꯄꯨꯝꯅꯃꯛ ꯂꯥꯎꯔꯤ ꯃꯝꯇꯥꯅꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯃꯣꯖꯤꯗ ꯊꯦꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯤ ꯅꯪꯅ ꯍꯧꯖꯤꯛ ꯂꯥꯎ ꯈꯣꯡ ꯇꯧꯗꯨꯅꯁꯨ ꯑꯩꯈꯣꯏꯗ ꯀꯔꯤ ꯀꯥꯟꯅꯕ ꯄꯨꯔꯛꯀꯗꯧꯔꯤꯕꯒꯦ ꯁꯥꯎꯕ ꯐꯔꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯊꯦꯝꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯑꯃꯗꯤ ꯄꯦꯟꯗꯕꯅ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯈꯟꯊꯔꯨꯗ꯭ꯔꯕ ꯃꯣꯖꯤꯅꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯛꯏ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯅꯪꯅ ꯌꯥꯎꯁꯤꯜꯂꯛꯄꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯕꯒꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯥꯈꯤꯗ꯭ꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯐꯖꯗꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯝꯇꯥꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯒꯨꯗꯨ ꯑꯃꯗꯤ ꯁ꯭ꯇꯥꯐ ꯃꯌꯥꯝꯅ ꯃꯣꯖꯤꯕꯨ ꯆꯤꯡꯗꯨꯅ ꯐꯦꯛꯇ꯭ꯔꯤ ꯃꯅꯨꯡꯗꯒꯤ ꯆꯤꯡꯊꯣꯔꯛꯏ ꯃꯣꯖꯤꯅꯁꯨ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯅꯈꯣꯏꯅ ꯂꯧꯁꯤꯟꯕꯤꯈꯤꯕ ꯑꯩꯒꯤ ꯐꯤ ꯇꯨꯅꯅꯕ ꯃꯦꯆꯤꯟꯗꯨ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯒꯨꯗꯨ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯅ ꯃꯣꯖꯤꯒꯤ ꯃꯦꯆꯤꯟ ꯑꯗꯨ ꯄꯤꯔꯝꯗꯦ ꯃꯦꯆꯤꯟ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯂꯤꯠꯆꯔꯤꯕ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨ ꯐꯥꯎꯕ ꯃꯨꯟꯗꯨꯅ ꯂꯧꯍꯧꯔꯒ ꯃꯥꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯐꯦꯛꯇ꯭ꯔꯤꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤ ꯃꯝꯇꯥꯁꯨ ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯦꯛꯇ꯭ꯔꯤꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨ ꯃꯍꯥꯛꯀ ꯇꯣꯏꯅ ꯊꯕꯛ ꯇꯧꯃꯤꯟꯅꯖꯕꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯗ ꯄꯤꯔꯝꯂꯒ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯨꯗꯨꯅ ꯃꯆꯟꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯁꯦꯟ ꯅꯨꯄꯥ ꯄꯨꯗꯨꯅ ꯒꯨꯗꯨꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯋꯥꯀꯠꯄ ꯂꯥꯛꯂꯝꯃꯤ ꯃꯣꯖꯤꯒꯤ ꯃꯇꯩꯃꯅ ꯍꯥꯏꯔꯤ ꯃꯣꯖꯤꯅ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯃꯇꯧ ꯑꯗꯨ ꯅꯨꯡꯉꯥꯏꯕꯤꯗꯕꯗꯒꯤ ꯑꯩꯒꯤ ꯏꯕꯨꯡꯅ ꯃꯥꯕꯨ ꯊꯕꯛ ꯇꯧꯍꯟꯕꯤꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯕꯨꯡꯗ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯏꯕꯨꯡꯕꯨ ꯃꯥꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯔꯝꯃꯦ ꯃꯃꯥꯏ ꯃꯃꯤꯠꯇ ꯈꯣꯡꯄꯥꯛꯅ ꯀꯥꯎꯁꯟꯕꯤꯔꯝꯕꯗꯒꯤ ꯑꯩꯒꯤ ꯏꯕꯨꯡꯁꯦ ꯏ ꯐꯥꯎꯕ ꯑꯣꯔꯕꯅꯤ ꯒꯨꯗꯨꯅꯁꯨ ꯃꯁꯥꯗ ꯌꯥꯝꯅ ꯁꯣꯛꯂꯕꯗꯧꯅ ꯑꯅꯥꯕ ꯆꯩꯅꯥ ꯈꯥꯡꯂꯗꯨꯅ ꯍꯥꯏꯔꯤ ꯑꯩꯅꯗꯤ ꯅꯪꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯕꯅꯤ ꯑꯗꯨꯒꯗꯤ ꯅꯪꯅ ꯑꯩꯕꯨ ꯐꯨꯗꯨꯅ ꯊꯝꯕꯤꯔꯝꯃꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯃꯣꯖꯤꯒꯤ ꯃꯇꯩꯃꯗꯨꯅ ꯃꯄꯥꯗ ꯋꯥꯀꯠꯂꯗꯨꯅ ꯍꯥꯏꯔꯤ ꯃꯣꯖꯤꯅ ꯑꯩꯒꯤ ꯏꯕꯨꯡꯗ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯥ ꯊꯥꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯦꯗꯥꯝꯅ ꯑꯩꯒꯤ ꯏꯕꯨꯡ ꯑꯁꯤꯗ ꯀꯔꯤꯝꯇ ꯏꯖꯠ ꯇꯧꯕꯤꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯕꯕꯥꯅ ꯃꯣꯖꯤꯕꯨ ꯃꯅꯥ ꯄꯥꯏꯗꯨꯅ ꯆꯤꯡꯉꯒ ꯐꯦꯛꯇ꯭ꯔꯤꯗ ꯄꯨꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯕꯨꯡꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯍꯜꯂꯨ ꯃꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗꯗꯤ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯣꯖꯤꯅ ꯈꯨꯝꯂꯛꯏ ꯏꯇꯩꯃ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯍꯨꯔꯥꯟꯕꯒꯤ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯤ ꯏꯃꯥꯒꯤ ꯂꯥꯌꯦꯡꯕꯒꯤ ꯄꯩꯁꯥ ꯑꯗꯨꯁꯨ ꯇꯪꯈꯥꯏ ꯑꯃ ꯒꯨꯗꯨ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯐꯤꯁꯥꯔ ꯃꯈꯣꯏ ꯑꯅꯤ ꯃꯥꯟꯅꯗꯨꯅ ꯆꯥꯊꯣꯛꯈ꯭ꯔꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯈꯪꯅ ꯈꯪꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯖꯨꯒꯅꯨꯗꯤ ꯅꯪꯅ ꯁꯨꯝꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤꯅ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯟꯊꯣꯛꯇꯕ ꯑꯃꯒꯨꯝꯅ ꯇꯨꯃꯤꯟꯅ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯇꯩꯃꯗꯨꯅ ꯆꯣꯡꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯁꯦꯡꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯅꯌꯥꯝꯕꯒ ꯅꯈꯣꯏ ꯅꯨꯄꯥ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯄꯨꯝꯅꯃꯛꯇꯣ ꯅꯪꯅꯕꯨ ꯉꯝꯖꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯅꯦ ꯃꯁꯤ ꯇꯥꯔꯕ ꯃꯇꯝꯗ ꯃꯣꯖꯤꯅ ꯑꯃꯨꯛ ꯃꯌꯥꯝꯕ ꯖꯨꯒꯅꯨꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯌꯥꯝ ꯀꯨꯏꯅ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯇꯨꯡꯗ ꯂꯦꯞꯈꯤꯗꯣꯏꯅꯣ ꯖꯨꯒꯅꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯅꯥꯎꯅꯨꯄꯥꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯛꯈꯤ ꯃꯣꯖꯤ ꯃꯊꯃꯣꯏ ꯁꯣꯛꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯂꯗꯨꯅ ꯃꯌꯥꯝꯕꯗ ꯍꯥꯏꯔꯤ
ngasi di nangi asem masakto mayam mangda uledana moji mayam bani mangonda khupakna tharapagi chaina adugi damakta kappanite thamoi kaibagi damakta kaplibani mayam basu manau nupagi wahe si taba matamda wa makha taba ngamlamdana mapi teithokna mafam majudagi mamai lukthaduna chatki jugnugi matung inaduna magi nupi su chatkre aduga guddu su makhong section aduna chatkre imungi lanjaw loirakpa matamdana amasu cha amata chaningdre haiduna magi tokpa phamung kakhatna duna loinamak tumnakre mathangi ayukta no ngalaklabasu imungi nupa amata magi phamungde kumthanaraktre magi thokpa mangduna leinari imungi nupa singi oiriba phibam ase uba matamdana mamta amadi manemboksu tawpham khangdana matha sana leiri adubu tawpham khangde haiduna adum leithokpadi yadabanina mamtana magi nupagi manakta laktuna magi nupabu haudoklami aduga hairi imase ayuktagi kemta chadrabanina hidak chaba yararoi imase hidak pijanaba amta tawsi Mojinadi yamna penjadana magi nupida hairi pitribi punamaka mayoknoduna makhoiga lanthengni khallubani adubu nangnadi ai mateng kemta pangdana nangsu tumina laiki mamtana mukhumlai nupi anganga manaduna makhoiga onsinaduna khanabado madubu pitribiga lanthengnaba kawdoribra atai tawdrabasu nangi taimada ngarang hainakhiba wasing adugi lale haijaruro masi taraba matamdana moji magi asawa khanghen helaki aduna yamna sauna magi nupida onsinduna hairi aina migi dukana thabak surambadasu nangna tuo haibadagi tue adugi matungduna amuk factory da thabak tawsi harapadagi aisu amuk factory da thabak tawrure aduga hojina amuk bingonda lale haijau hairi kari maramgi damakta lale haijagadoribano nangna haibawa achumba ngaktani adubu matam punamakta nangna hairiba khudimak chumgani haibadi leite mamtana somu onkhala duna khumlai aina nonganda karamba matamda factory gi thabak taw haina haikibage nangna bazar gi mataida stall hangduna thabak tawba matamda mi lakte haikibani Mojina amusu khumlai adubu matam maduna nangna imagi anaba layang gi matangda paisa gi mathau yamna tarakani cross yamna yamakani haina haikidaine mamtana harai matam maduda cross su yamki aina haikiba singaduda alanba karibu yawbage Mojina ma harai nangna haiba loinamak chumi nang yamna singba tarabadi ngasi phawbada nangna asingba thaba amata tawdriba karigino masina supendraduna Mojina amukasu yamna sauna harai adu wana khonaduna aina machine adu purakibani adubu factory gi miyo singaduna machine du pitho oi harak adi aisu makhoi khanaba tabani mamtasu magi nupagi wahai se taba matamda machine adu nangna tomdana yamna wana khonajaduna phanglakiba natra haina yamna warauna hairamnaga mamtasu mafam adudagi chatkhre mathangi sindana mojisu magi asawa phatharaba matungda mama bu guli pijanaba mamada ayuki kenoma chasallu hairi adubu mamana hanglai imodi kadai chatkre Mojina khumli aingonda soramaga makhada kumkhrabani kaida lebege khangde masigi matungdana Mojina imungi ka khudimak changduna magi nupi mamtabu koithi thirami aduga Mojina makhoi ka changlakpa matamdana mama tananaba amuk laroduna hairi upudagi phiro lauthoga kadaidano phiro ningthijana setuna chatkhiba male mathangi sendana Mojisu pakhatpana hemanduna magi nupi mamtana mayambagi macha school da he lawba chatpado madugi chatkhibra khalladuna macha nupagi school tamna laklami adubu mamtadi mafam maduda leramde magi mayamba jugnuna oina macha nupabu school dagi lawba laklami Mojisu macha nupa ubu matamda harau changchinduna macha nupabu kauri adubu macha nupa adunadi Moji da hairi aikoi imana nanga onsinaduna wari chanagunu hai Mojina mahanglai ado nandon chadi ubra anga aduna su ude haina khumlai Mamtadi asomda factory da amuk hana laktuna maga thabak tominarami nupi duga wari chanaduna lerami nupi duna su ngarang dinang beg hundu amaga chatkhre haduna mahaki beg to mangonda amuk pibirai masi matungdana amuk mamtana gudu gi manakta changchinduna yamna nonlukla harai aikoi gi machine do amuk tadi pithopiyu aikoina thana tawjarama thabak kharado madu su punamak lepa tare adubu gudu nadi saurang murangna na khumlai ai su mafam masida mi gi makhara thabak tawduna leiriba mini ai gi wabu kanana tabigadoino adugi mathakta ngarangi thawdo aduna maram oiraga hojikti aina haibawa kanamtana tabiraroi mamtana amu gudu da hairi adu oradi bedi medam amukta wari sanajage gudu na hairi medam di thabak chilibani mathang thada tawgodoriba fashion fun gi competition da yawnanaba yamna kanna khonaribani nangna bu ngai ge hairabadi mapanda phamaga gayu medam na sangaga unajani mathangi sendana mamtasu bedi gi office pamangda yamna matha sana bedi na tholpa ngai duna lerami ngayak leragadi bedisu fashion fun competition organize toriba amadi judge sing aduga phone da wari sanaduna thorai bedina judge sing amadi organizer sing aduda hairi handaki competition asida aigi company asi khandaba sunga yadabani aduna selection gi list aduda haujiktagi hona aigi company gi maming haptaba yaroi haduna haujiktagi hona ningai toba wanomba hokre wari sanaba lurakpadana mamtana bedi manakta chenchinduna medam da lale haijagi laklibani hairi bedina su mamta bu kamrung da kaushilami
Masi matungdana Bedina Mamta Hari, Nangi the Makta Kalaga, Ainangara, Nangi Nupada Police Kaudrabani, Tashanamaki the Mabu Police Tapituaga, Manam Tapamake Puda and Gadavani. Nango Minupi Emana, Moji Manupamaga Leminaduna, Wana Kangliba Punsido, Tashanamaki Ying Bangam Day. Mamtana su yamna no lukna madam aikoi lanjakre amukta dinga piyu hairi bedin hairi nangna su landi landana kari maramgi damakta lale haibano angaw bodona torakanu mamtana maro leina khumlai tasengna maki ngawribadi aini aina aigi nupa bu thabak to halubado aina ngawbadagi ni tasengna maki di aidi yumdagi mapan thoktabanina mapanda kari chatnari kari tawnari haibado tasengna khangkhide adubu hana khanglamdrabasu madamna tawriba mawong matodu ubadagi haujikti punama khangle Mamta wa marak thaladuna bedina mo hairi mamta nangdi thabak tokinu mafam asida adum thabak tawkho aina hantak yawgodoriba fashion fangi competition asida nangbusu aigi main team da yahaningi karigumba ekoina mai paklabadi competition asigi matungda ekoida paisa mayam am phangadoribani paisa mayam dubu phanglabadi nangisu aina saruk chawna pibigani matam maduda nang nasage eba tongan ba yum ama lejaro aduga nasage na yum maduda tawningbada tawduna haina humna nungaina leithu aduga nangi haina tana yadaba fattaba nupadudi mayumda adum thambiramu mayumduda sige sijahaushanu mamtana ingna tapna amu khumlai madam aigi nupana aikhoi imung manunggi damakta makokta phi chabun ama thangatuna wai haiba phawa haidaba makai kilometer 10 kun hena thangduna laklibani aduga aigi nupana magi thabak halakpa matamdasu nungsa saba nong chuba thidana train station dagina yum phawa cycle thauduna halaklibani paisa khara da oirebasu imungi damakta save tawna ba haiduna aduga magi wajaba mataw aduda mabu wabra khangdurabasu nokmi tawduna wadeda kaishu tawde haiduna heta khumdorakani aina factory sida thabak suba matamda madam ga thengnabasina asibi taibang pana sida karam makhal gi mi leiri haibado madam na engonda mayek sengna utpire Mamtana magi nupa amadi bediga makhoi ani changdamnaduna nganglakliba wahai singase taruba matamdana bedi su wakhan munna khantaraba matungda mamta da hairi mapanda ngairuro nangi mechindo ai pirake mamta hek thokhibaga bedina guddu da phone torami aduga hairi noigi mamta do mapanda thokrabani mabu mapanda ahing nongyai phawa phamhanduna ngaihalu aduga mechin di pirunu asomdana mojisu mafam khuding chatuna magi nupi mamta bu ko thirami mana mafam khuding lakpana bus stand phawa yausilaki bus stand da leramba ahal oreba nupa amada magi nupi mamta ubra haiduna hanglui nupa aduna sukhumlai nangi nupi dudi ngasai dress phajaba setuna daily rom da chatkiba ui moji bus stand adu tofam lafam khangduna matha sana leplingai tanja asida bus stand adu da khamlaki bus mathaktagi mamta su mamai mami chukthara kumtharaki mamta bu hek uba maktada mojina mamta gi manakta chensinduna yamna thawai wajan hairi kari maram gi damaktanu nangna kanamta da kaimta hairam debida natomda chatlidi aingonda nangna wa haiba talabasu ima da phawbadi nangna chatlamdai da hairam bayadabra imungda mi loinamak nangi damakta wana hori nang bungaina hori adubu mamta di wa kaimta haidana mama mami khumlaga makhol thokpa makai kaplaga makhara phamthaki magi nupina thamoi sokna kapliba matawdu ubadana mojisu athwai nungaijadana makhon nikni lili tawraduna magi nupibu themnaduna hairi nangna haiba khudimak yarage Pitri pumada aina lale haijau hairabasu madusu ai yarage adubu nangna lamjau sorokta kapasidi kaplanu kapato o mamta su hek lawba makai kapladuna magi nupada paw tamjari aikhoigi mechinado aikhoida amu hanna pibiyu haiduna factory da chatlubani adubu mechin adudi makhoina pibiraktre masi punama aina lanbadagi tawbani aibu ngakpiyu haiduna magi nupada kapladuna haijari mojisu magi nupina tengtharibado taaduna leba ngamlaktre aduna masu kapna yamna sauna hairi hojikti nangsu khanglabra aina kai maramgi damakta gududa phuribano haibado ngasigi sangsara sidadi miyoiba amada minungsi utpa haibase kanamtana tawnadre mamtana su tengthaduna kapluraba matungda amu magi nupada themjaladuna hairi mingonda chaiba aduga mingonda warauduna lebana aikhoigi punsida karisu kanagadaba natte mojina su yamna sauna hairi madu oirebadi ibani hojik kari tawsha haibano mamtana su yamna penjadana kapladun hairakli aikhoigi mangkhiba ijat ado amuk hana phangnanabagi damakta makhoina yawgadoriba achowa fashion gi competition adu aikoi su yawsi isana sajaba pota isage ming iduna aikoi bu su sak khangbinabagi damakta mayama mangda thoksi mojina mukhumlai nangbu tasena maki ngawrabro somdana cheng leinanaba paisa phawba leitri aduga aduk chawba competition adu kamdawna yawruni adubu mamtana mathwai nungaijadana yamna warauna kapliba mawong matawdu urba matamdana mojisu magi nupigi damakta achauba lanpham asimadi thengnarage haiduna mapuninda chapringna lepkhre masigi matungda mojina magi nupida harai dai ga harachu chaijarasanu maithi ga harabasu maithi jarasanu andaki competition asimadi yawrasi adubu aikoina competition yawgadori phi tugadori haibasimadi imungda kanamta da khangan bayade ko ima baba na hek khangkhrabadi ibani bu sendal paiduna imungdagi tanthokpirakani
Mamtasu Moji Wahe Shida Penjeraduna, Kanamta the Hydoloi Haduna, no Minumi Toduna Kumli. Matangi Chindana, Moji Mate Manona, Moji Mapuna, Matamama the Chijanaramba, Peace Haba the Changba, Kuchu Kulashing Putotuna, Semjan Sajan Bahokre, Matangi Nimit Amadana, Mamtana, Factory the Tabak Dominaba, Mahaki Mamana Big Manakta Chatuna, Bedi Nayago, Fashion Fangi Competition Adugi, Form Masulorami. Matangi Chindana, Moji Mate Manona, Imungi Ahalaman Loenamatuna Krabamatunda, Tumina Wari Shanaduna, Makogi Pomo Dumelami, Aduga, Makogi Company Dugi Mamin Kari Ton Sige Haduna, Mate Manao Anina, Ingna Chigna Canary. Matai Manao Anina, Ningtina Kanarava Matunda, Makoi Company Dugami, Sui Dhaaga Haina Tolami. Masiga Lunena, competition Adugi qualifying round Yauna Bagidamakta, Mate Manao Anina, Kanamta Kangandana, Lona Honajari. Matangi Sindana, competition Adugi qualifying round game made Adu Erami. Bededi, Hana de Gehona, competition Adugi organizer singer, Hana de Gehona one Dana Luina Krabanina, Mahakti Kale Haduna, Yana Harana Toraki. Masi Matungdana Amuk, Moji Amadi, Maginapi Mamtasu, Makoina Tujarak Liba, Puritki design singer do Pudana, organizer singer do the Yang Halami. Mamta Amadi, Moji Makoini Purak Liba, Puritki design singer do, Ningti Jana Ying Laba Matunda, competition Adugi Just Amadi, organizer singer duna, Makoini the Hade E. Nakoigi design say, Yam Nabudi Pazay, Adubu, Nakoigi company city, Horopadanga company ni. Adubu, Akoigi fashion Panhariba, competition as the Yaga Habitarabadi, Fashion Achoba collection ama present of the Vadiaroi, Adubu, Achoba collection ama present of Habasi, Sha Mayamama, Machin Mayamama Galunana, Shinmi Mayamama Changani, Masibu Nakoina menace to Wungam Gadori Brown. Mamtana Kumlay, Akoigi Leka to the Anna, Purit Piron, two vacation Pampire, but Mio Kayamalay, Adubu Hositi, upon Matabak Shuduna Lena Kay, Masi Matundana Mojina Makata, I river, Purit to behave a Mio sing a say, Punamo Comjinduna, Akoima Amato in a Puno Hona Minerabadi, competition a Sigi the Makta, Achoba collection amadi Shemangam Gani, Masi Matundana, just Mayamadunasu, Hakanarava Matunda, Wareb Amalaraki. Maxi Matungdana, Mamta Amadi Moji, Just Amadi, organizer sing a lady Kadudegi, my Tom Makalamna, Amana Amada, no me Toduna Yanaraga Tolaki. Mamta Amadi Moji, Makwe Anina Makut Samnana, Lingjan Manana Chatminarabadi, Pitribi Pumba Tangnabangam Lagani Haba, Asama Suk Makweni the Poweraki. Mamta Amadi Moji, Yamna Harana, Makogi Nungaipa Pow, the Pudun Mayum the Laklami, Mamtana Sumamada, Yamna Harana Pow Tamjari, competition as you my Paklabadi, Equi company Melinkat Navagamakta, organizer sing Equida, Achawa Pashama Tada Birakani, Kuchukula Mayam Supi Birakani. Masi Tarbu Matamdana, Moji Mapana Suhari, Nasidi, Nungaiba Pow Tangare, Agisu Nungaiba Pow Malay. Moji Mamana, Machano Padi Jingladun Hari, Nanginapana Hayangdagi, Lekaya Shida cover and Topagi Tabak Taurani. Hanu Tangshida Mananganda, cover Keji Nimpu Puduna, Kocha Chatkadorivani. Tanja Sida, Moji Mapana Hogalatuna, Chanupa Amadi, Mamonupina Harao Lager Kibala Duching of the Paiduna, Nakoi Anidi, Hayang Karishuarano, Ipana Tabak Shuraga Nakoi with Takani Haduna, Nakoi Anishu Ladu Chow Haduna Pishila E. Mapana, Yamna Penzadana, Marola in Harakliba, Wangang Singasi Artasu, Mamtana Kangmanina, Mamtadi, Mamai no Kapangam Duduna, Mamai looked her to a lady. Tanja Sida, Moji Mayamba, Jugunu Nahare, Moji, Mirat Kitabak to Hausisu, Aina Nangidamak the Kanchinduna Tamlivani, Nanga Tom the Chapata Levasu, Mamtana Queni Puna Chamino, Adu Pava Tabakto, Nato Hangumshi. Mojina Yamna Shana Kumlai, Adu Yam Pava Tabak Werbadi, Kari Manam Gidamak the Nanga Todrivano. Apava Taba Adu Gidamakta, Nangshu, Nanginayum Amadi, Nanginipu Tado Magatsapangam Day. Maramaduna Aishu, Mafam Mashida Lady Musing say, I get Imum Manungaktani, Makoi Bundu Magatsapangamo. Jugununa Moji the Hari, Kayam Quina, Ahalva Imababu Tabakshu Ki Haribano. Mojina Musu, Yamna Penja than a Kumlai, Imung Manung, Ima Pag Maram Daddy, Nang Wama Tangalakano. Equi Imung Manung, Amadi, Ima Papuna Nangon the Yashilaktanava Hajuna, Nangadi, Nangin Upin have a Wamatung ina, Lupi Mayunga Manaduna, Mafam Mashidagi, Nayum Hong to the Lapna Lake Kivanatra, Machine Supelec Traduna, Mojina, Magi Mapada Hairi, Nasi Power the Babana, Jogunu Wama Hydri, Mangonda Wama Power Jade. Aduga Aibuna, Imungasi Mayam Gipam, Mayam Gitanapam Uduna Lakli. Adubangasi, Punshida Aina Ehan Boina, Karigum Karatoduna, Masak Topa Taba Matoge, Honazarapumatamdana, Nakoi Mam Changdana, Ibun Namsin and Nabahonari, Matam Punamakta, Moji the Chaidunata, Mangon the Sauduna Taleba Mapana, Nasidi, Moji the Wa Amapawa, Kumba, Haibangam Kide, Masi Matundana Amuk, Mojina, Magi Mamada Hari. Mamta Ibani Luhongduna, Imungas to Leminarpadi, Sahi Mayam Silakle, Aina Amadi, Equi Imung Manuna, Mamta Utpidi Bamomata or Siga Harabadi, Mamtana Equi Hundu Omagat Piki Dribese, Equi you and Deliver quite a Parabani. Aigi Punchina, Karamba Make the Chatkani Habido, Aigi Nupi Mamtana and with a Taki Kivani. Masiga Lunana, Ibanina Amatoina, Kusamna Chatminaduna, Punsigi Pandam Pangana, Ahan Mokongtanga the Su, Equi in the Punatam in Kivani.
ꯃꯁꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯃꯝꯇꯥꯅ ꯃꯥꯒꯤ ꯃꯀꯨꯕꯣꯛꯇ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯛꯏ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯦꯞꯄꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯇꯕ ꯇꯥꯔꯕꯗꯤ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯅ ꯆꯠꯂꯣ ꯍꯥꯏꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯃꯌꯥꯝꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯑꯅꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯧꯖꯒꯦ ꯃꯣꯖꯤꯒꯤ ꯃꯄꯥꯁꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯟꯊꯔꯨꯔꯕ ꯃꯇꯨꯡꯗ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨ ꯊꯥ ꯑꯃ ꯋꯥꯠꯂꯤ ꯍꯥꯏꯕꯗꯥꯏꯅꯦ ꯊꯥ ꯑꯃꯁꯤꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯅꯈꯣꯏꯅ ꯐꯪꯅꯤꯡꯕ ꯄꯥꯟꯗꯝꯗꯣ ꯐꯪꯕ ꯉꯝꯅꯅꯕ ꯍꯣꯠꯅꯖꯔꯣ ꯅꯈꯣꯏꯅ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯑꯁꯤꯗ ꯈꯕꯔ ꯌꯦꯟꯊꯣꯛꯄꯒꯤ ꯊꯕꯛ ꯇꯧꯒꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯅꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯅꯈꯣꯏꯅ ꯐꯤ ꯇꯨꯕ ꯃꯇꯝꯗ ꯏꯃꯨꯡ ꯑꯁꯤꯗ ꯐꯤ ꯇꯨꯕꯒꯤ ꯐꯤ ꯃꯆꯦꯠ ꯑꯃꯠꯇ ꯇꯥꯍꯟꯕ ꯌꯥꯔꯣꯏ ꯃꯄꯥꯅ ꯐꯅ ꯁꯥꯎꯅꯤꯡꯅ ꯃꯆꯥꯅ ꯇꯧꯖꯒꯦ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯌꯥꯕ ꯄꯤꯔꯛꯄ ꯃꯇꯝꯗꯅ ꯃꯣꯖꯤ ꯑꯃꯗꯤ ꯃꯝꯇꯥ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯖꯔꯒꯦ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯃꯣꯖꯤꯅ ꯑꯆꯧꯕ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯥꯗ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯔꯤ ꯏꯃꯥ ꯊꯥ ꯑꯃꯗꯤ ꯅꯥꯔꯛꯄ ꯌꯥꯗ꯭ꯔꯤ ꯊꯥ ꯑꯃꯁꯤ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯥꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔꯗ ꯈꯣꯏꯔꯝꯃꯨ ꯊꯥ ꯑꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯃꯥꯗ ꯑꯅꯥ ꯑꯌꯦꯛ ꯑꯃꯠꯇ ꯂꯩꯍꯜꯂꯔꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯦꯆꯤꯟ ꯑꯃꯗꯤ ꯐꯤ ꯇꯨꯕꯒꯤ ꯄꯣꯠꯆꯩ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯅꯨꯁꯥꯠꯅ ꯃꯁꯖꯤꯠꯇ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯣꯖꯤꯁꯨ ꯅꯨꯁꯥꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯇꯧꯒꯗꯧꯔꯤꯕ ꯐꯦꯁꯟ ꯐꯟꯗ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯈꯜꯂꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯤ ꯇꯨꯕ ꯑꯃꯗꯤ ꯐꯤ ꯇꯥꯏꯕ ꯇꯧꯅꯅꯕ ꯑꯆꯧꯕ ꯃꯐꯝ ꯑꯃꯇꯪ ꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯀꯥꯟꯅꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯨꯁꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯁꯦꯡꯂꯕ ꯃꯁꯖꯤꯠꯇ ꯂꯥꯛꯇꯨꯅ ꯅꯪꯅ ꯑꯩꯒꯤ ꯃꯐꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯕꯅꯤꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕꯁꯨ ꯉꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯅꯨꯁꯥꯠꯅ ꯃꯝꯇꯥ ꯑꯃꯗꯤ ꯃꯣꯖꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯀꯂꯦꯛꯁꯟ ꯑꯗꯨ ꯁꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯍꯥꯡꯕ ꯃꯇꯤꯛ ꯆꯥꯕ ꯃꯐꯝ ꯑꯃ ꯄꯤꯕꯤꯔꯤ ꯑꯍꯥꯡꯕ ꯃꯐꯝ ꯑꯗꯨꯗ ꯃꯣꯖꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯕꯣꯛꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯪ ꯅꯥꯏꯕꯗ ꯁꯤꯖꯤꯟꯅꯔꯝꯕ ꯇꯔꯦꯡꯅꯆꯤꯡꯕ ꯄꯣꯠꯆꯩ ꯄꯨꯊꯣꯛꯇꯨꯅ ꯃꯥꯒꯤ ꯀꯂꯦꯛꯁꯟ ꯑꯗꯨ ꯁꯦꯝꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯝꯇꯥꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯔꯤ ꯃꯣꯖꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯤ ꯁꯥꯐꯝ ꯑꯗꯨꯗ ꯂꯩꯖꯔꯕꯁꯨ ꯑꯌꯨꯛ ꯉꯟꯇꯥꯗ ꯃꯥꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥꯟ ꯈꯕꯔ ꯌꯦꯟꯕ ꯆꯠꯂꯤꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯈꯕꯔ ꯌꯦꯟꯊꯣꯛꯄ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯣꯖꯤ ꯑꯃꯗꯤ ꯃꯝꯇꯥ ꯃꯈꯣꯏ ꯑꯅꯤ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯃꯔꯝꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯄꯨꯟꯅ ꯌꯥꯎꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯂꯤ ꯑꯗꯨꯕꯨ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝ ꯄꯥꯏꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕ ꯀꯔꯕꯥꯔ ꯑꯗꯨ ꯊꯥꯗꯣꯛꯑꯝꯃꯒ ꯀꯝꯗꯧꯅ ꯐꯤ ꯁꯥꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯅꯔꯛꯂꯤ ꯃꯃꯩꯗꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯝꯇꯥꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗꯇ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯈꯣꯝꯖꯤꯜꯂꯝꯃꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅꯗꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏꯕꯨꯗꯤ ꯂꯥꯛꯀꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯅꯗꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯔꯨꯁꯤ ꯍꯥꯏꯕꯗ ꯌꯥꯅꯔꯛꯑꯣꯏ ꯑꯗꯨꯕꯨ ꯃꯝꯇꯥꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯈꯣꯏꯅ ꯇꯧꯍꯟꯅꯤꯡꯕ ꯊꯕꯛꯇꯣ ꯃꯈꯣꯏꯒꯤ ꯅꯨꯄꯥꯗ ꯀꯝꯗꯧꯅ ꯇꯧꯍꯟꯒꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤ ꯃꯝꯇꯥꯅ ꯇꯥꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝ ꯄꯥꯏꯗꯨꯅ ꯂꯩꯔꯨꯔꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯅ ꯇꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯃꯣꯖꯤ ꯑꯃꯗꯤ ꯃꯝꯇꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯗꯨꯗ ꯌꯥꯎꯅꯅꯕ ꯄꯨꯝꯅꯃꯛ ꯂꯥꯛꯂꯤ ꯃꯤ ꯑꯃ ꯑꯅꯤꯅ ꯇꯧꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯀꯝꯄꯅꯤ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯌꯥꯎꯔꯔꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯔꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕꯗꯨ ꯎꯕꯗ ꯃꯣꯖꯤꯒꯤ ꯃꯃꯥꯁꯨ ꯑꯅꯥꯕꯒ ꯀꯥꯎꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯔꯤ ꯃꯣꯖꯤ ꯑꯃꯗꯤ ꯃꯝꯇꯥ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯊꯥꯏꯅꯒꯤ ꯑꯍꯜꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯨꯕ ꯍꯥꯏꯕꯗꯣ ꯍꯩꯐꯥꯠꯇ꯭ꯔꯤ ꯃꯈꯣꯏꯒꯤ ꯍꯩꯖꯗꯕ ꯃꯇꯧ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛꯇꯣ ꯃꯉꯝ ꯁꯥꯟꯅ ꯄꯥꯡꯊꯣꯛꯄ ꯉꯝꯖꯗ꯭ꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛꯇꯤ ꯃꯣꯖꯤꯒꯤ ꯃꯄꯥꯅ ꯑꯂꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯛ ꯂꯥꯏꯕ ꯊꯕꯛ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯩꯇꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯣꯖꯤꯒꯤ ꯃꯄꯥꯁꯨ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯍꯩꯇ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯀꯝꯗꯧꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕ ꯇꯥꯛꯄꯤꯔꯝꯃꯤ ꯊꯥꯏꯅꯒꯤ ꯃꯣꯖꯤꯒꯤ ꯃꯄꯨꯕꯣꯛꯅ ꯁꯤꯖꯤꯟꯅꯔꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯣꯖꯤꯒꯤ ꯃꯄꯥꯅ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯁꯨ ꯃꯇꯝ ꯑꯃꯒꯤ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯃꯥꯏꯊꯣꯡꯗ ꯅꯣꯛꯃꯤ ꯇꯧꯖꯔꯤ ꯑꯗꯨꯕꯨ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯣꯖꯤꯒꯤ ꯃꯄꯥ ꯁꯥꯎꯁꯤꯟꯅꯕ ꯂꯦꯞꯇ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯤ ꯁꯥꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅ ꯃꯈꯣꯏꯅ ꯁꯥꯔꯛꯂꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯇꯨꯒꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯟꯅ ꯅꯩꯅꯔꯤ ꯐꯤ ꯇꯨꯅꯅꯕ ꯐꯤ ꯀꯛꯄ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯣꯖꯤꯒꯤ ꯃꯌꯥꯝꯕ ꯖꯨꯒꯅꯨꯅ ꯃꯣꯖꯤ ꯑꯃꯗꯤ ꯃꯝꯇꯥ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯐꯪꯂꯛꯈꯤꯕ ꯃꯦꯆꯤꯟ ꯑꯗꯨ ꯐꯦꯛꯇꯔꯤꯗꯒꯤ ꯂꯧꯔꯨꯔꯕ ꯃꯇꯨꯡꯗ ꯃꯣꯖꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯊꯤꯟꯕꯤꯔꯛꯈꯤ ꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯣꯖꯤꯅ ꯃꯈꯣꯏꯅ ꯀꯝꯄꯤꯇꯤꯁꯟꯗ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯗ꯭ꯔꯦꯁ ꯀꯂꯦꯛꯁꯟ ꯑꯗꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯨꯕ ꯍꯧꯈ꯭ꯔꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯛꯄꯅ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯗꯤꯖꯥꯏꯟ ꯀꯂꯦꯛꯁꯟ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯋꯥꯅ ꯊꯕꯛ ꯁꯨꯃꯤꯟꯅꯔꯛꯄꯒꯤ ꯊꯕꯛ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅ ꯃꯌꯥꯝ ꯄꯨꯟꯅ ꯍꯔꯥꯎꯅ ꯖꯒꯣꯏ ꯁꯥꯃꯤꯟꯅꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯄꯦꯛ ꯇꯧꯗꯨꯅ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯟꯅꯔꯤ
ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯔꯤꯕꯗꯨ ꯃꯣꯖꯤꯒꯤ ꯃꯄꯥꯗꯤ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯄꯩꯊꯣꯛꯇꯨꯅ ꯂꯩꯁꯤꯟꯅꯔꯤ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯝꯇꯥꯅ ꯃꯣꯖꯤꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯌꯥꯝꯅ ꯅꯣꯜꯂꯨꯛꯅ ꯅꯣꯛꯃꯤ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯕꯕꯥꯅ ꯕꯣꯔ ꯄꯤꯔꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯖꯩ꯫ ꯏꯪꯅ ꯇꯞꯅ ꯃꯄꯥꯕꯨꯁꯨ ꯐꯦꯁꯟꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯆꯠꯂꯨꯁꯤ ꯍꯥꯏꯔꯤ, ꯑꯗꯨꯕꯨ ꯃꯣꯖꯤꯒꯤ ꯃꯄꯥꯅꯗꯤ ꯑꯩꯗꯤ ꯆꯠꯂꯔꯣꯏ ꯍꯥꯏꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯣꯖꯤꯒꯤ ꯃꯄꯥꯗ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯒꯤ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯃꯣꯖꯤꯒꯤ ꯃꯄꯥꯁꯨ ꯆꯠꯇꯕ ꯉꯝꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯈꯣꯏꯅ ꯈꯨꯡꯒꯪꯒꯤ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯏꯆꯝ ꯆꯝꯅ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨ ꯌꯥꯎꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯥꯎꯒꯗꯧꯔꯤꯕ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯆꯧ-ꯑꯆꯧꯕ ꯕ꯭ꯔꯥꯟ ꯀꯌꯥ ꯑꯃꯅ ꯌꯦꯡꯕ ꯂꯥꯛꯀꯗꯧꯔꯤꯕ ꯑꯆꯧꯕ ꯀꯝꯄꯤꯇꯤꯁꯟ ꯑꯃꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯝꯄꯤꯇꯤꯁꯟ ꯍꯧꯔꯛꯄ ꯃꯇꯝꯗ ꯇꯣꯉꯥꯟꯕ ꯀꯝꯄꯅꯤꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕꯤ ꯃꯣꯗꯦꯜ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯗ꯭ꯔꯦꯁꯀꯤ ꯗꯤꯖꯥꯏꯟꯁꯤꯡ ꯑꯗꯨ ꯁꯣ ꯇꯧꯔꯤ꯫ ꯃꯣꯖꯤ ꯑꯃꯁꯨꯡ ꯃꯝꯇꯥ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯁꯣ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯋꯥꯠ ꯑꯄꯥ ꯁꯦꯒꯥꯏ ꯇꯨꯈꯥꯏ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯣꯖꯤ ꯑꯃꯗꯤ ꯃꯝꯇꯥ ꯃꯈꯣꯏ ꯑꯅꯤꯒꯤꯗꯤ ꯌꯥꯝꯅ ꯄꯤꯛꯄ ꯀꯝꯄꯅꯤ, ꯄꯩꯁꯥ ꯂꯩꯖꯗꯕꯅꯤꯅ ꯃꯣꯗꯦꯜ ꯑꯃꯠꯇ ꯅꯦꯛꯄ ꯉꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯨꯖꯔꯤꯕ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯣꯏꯅ ꯂꯤꯠꯇꯨꯅ ꯃꯌꯥꯝꯗ ꯁꯣ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯕꯦꯗꯤꯁꯨ ꯃꯍꯥꯛꯅ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯄꯨꯔꯛꯂꯤꯕ ꯃꯈꯣꯏꯒꯤ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕꯤ ꯃꯣꯗꯦꯜ ꯀꯌా ꯑꯃꯗ ꯁꯦꯠꯍꯟꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ꯫ ꯕꯦꯗꯤꯒꯤꯗꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯒꯤ ꯖꯖ ꯉꯥꯛꯇ ꯑꯣꯏꯔꯕꯅꯤꯅ ꯃꯥꯅ ꯄꯨꯊꯣꯔꯛꯂꯤꯕ ꯗ꯭ꯔꯦꯁꯀꯤ ꯗꯤꯖꯥꯏꯟꯁꯤꯡ ꯑꯗꯨ ꯖꯖꯁꯤꯡ ꯑꯗꯨꯅꯁꯨ ꯐꯖꯩ ꯍꯥꯏꯅꯔꯤ, ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯟꯅꯔꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯎꯔꯨꯕꯗꯅ ꯃꯣꯖꯤ ꯑꯃꯗꯤ ꯃꯝꯇꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯃꯥꯏꯊꯤꯔꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯐꯥꯎꯗꯕꯗꯤ ꯅꯠꯇꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯣꯖꯤ ꯑꯃꯗꯤ ꯃꯝꯇꯥ ꯃꯈꯣꯏꯒꯤ ꯐꯤꯒꯤ ꯀꯂꯦꯛꯁꯟ ꯑꯗꯨ ꯁꯣ ꯇꯧꯅꯅꯕ ꯃꯇꯝ ꯌꯧꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯀꯂꯦꯛꯁꯟ ꯑꯗꯨ ꯁꯣ ꯇꯧꯔꯛꯄ ꯃꯇꯝꯗꯅ ꯑꯇꯩ ꯀꯝꯄꯅꯤꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯏꯆꯝ ꯆꯝꯕ ꯃꯤꯆꯝ ꯑꯃꯅ ꯁꯦꯠꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯐꯖꯕ ꯗꯤꯖꯥꯏꯟ ꯉꯥꯛꯇ ꯑꯣꯏꯅ ꯄꯨꯊꯣꯔꯛꯈꯤ꯫ ꯗ꯭ꯔꯦꯁꯇ ꯗꯤꯖꯥꯏꯟ ꯐꯅ ꯐꯖꯔꯕꯁꯨ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨꯕꯨ ꯁꯣ ꯇꯧꯔꯤꯕ ꯃꯣꯗꯦꯜꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯖꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯖꯖꯁꯤꯡꯅ ꯃꯈꯣꯏꯕꯨ ꯊꯥꯒꯠꯄꯤꯕꯗꯤ ꯏꯋꯥꯠ ꯋꯥꯠꯂꯤ꯫ ꯐꯨꯔꯤꯠꯀꯤ ꯀꯂꯦꯛꯁꯟ ꯗꯤꯖꯥꯏꯟ ꯇꯧꯕꯗꯨꯗ ꯖꯨꯒꯅꯨ, ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯁꯨ ꯌꯥꯎꯅ ꯃꯈꯣꯏꯒꯤꯁꯨ ꯗꯤꯖꯥꯏꯟ ꯇꯧꯔꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯣꯖꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯣꯖꯤꯒꯤ ꯃꯄꯥꯁꯨ ꯃꯆꯥꯅꯨꯄꯥꯅ ꯇꯨꯔꯤꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯐꯖꯕꯁꯤꯡ ꯑꯗꯨ ꯁꯦꯠꯇꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯣꯔꯛꯈꯤ꯫ ꯐꯖꯔꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯑꯗꯨ ꯎꯕ ꯃꯇꯝꯗꯅ ꯃꯣꯖꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯣꯖꯤꯒꯤ ꯃꯄꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯐꯖꯕ ꯋꯥꯍꯩ ꯍꯥꯏꯕꯤꯕꯒ ꯂꯣꯏꯅꯅ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯟꯅꯔꯛꯈꯤ꯫ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯗꯨꯅ ꯃꯤꯒꯤ ꯐꯠꯇ ꯍꯥꯎꯗꯤ ꯑꯃꯣꯠ ꯑꯆꯩ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯇꯧꯔꯛꯂꯕ ꯀꯅꯥꯅꯁꯨ ꯁꯛꯈꯪꯕꯤꯗꯕ ꯃꯣꯖꯤꯒꯤ ꯃꯄꯥꯒꯤ ꯃꯐꯝꯗꯗꯤ ꯉꯁꯤ ꯃꯥꯒꯤꯗꯃꯛꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃꯅ ꯃꯥꯕꯨ ꯎꯕ ꯃꯇꯝꯗ ꯈꯨꯕꯥꯛ ꯈꯨꯕꯤꯔꯛꯂꯤꯕ ꯑꯁꯤꯗ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯄꯦꯟꯖꯕ ꯐꯥꯎꯖꯈꯤ꯫ ꯃꯝꯇꯥ ꯑꯃꯗꯤ ꯃꯣꯖꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯗꯤꯖꯥꯏꯟ ꯑꯣꯏꯅ ꯐꯖꯔꯕ ꯗ꯭ꯔꯦꯁ ꯁꯦꯠꯃꯤꯟꯅꯗꯨꯅ ꯃꯝꯇꯥ ꯑꯃꯗꯤ ꯃꯣꯖꯤꯁꯨ ꯃꯈꯣꯏꯒꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯣ ꯇꯧꯅꯅꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯣꯔꯛꯈꯤ꯫ ꯃꯣꯖꯤ ꯑꯃꯁꯨꯡ ꯃꯝꯇꯥ ꯃꯈꯣꯏ ꯑꯅꯤꯒꯤꯗꯤ ꯃꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯊꯃꯣꯏ ꯄꯦꯟꯅ ꯇꯧꯖꯔꯕꯅꯤꯅ ꯃꯥꯏꯊꯤꯔꯕꯁꯨ ꯃꯥꯏ ꯄꯥꯛꯂꯕꯁꯨ ꯃꯁꯥꯅ ꯌꯥꯖꯔꯕꯒꯨꯝ ꯃꯈꯣꯏꯅ ꯍꯩꯖ ꯁꯤꯡꯖꯕ ꯃꯈꯣꯏꯒꯤ ꯗꯤꯖꯥꯏꯟ ꯑꯗꯨ ꯃꯌꯥꯝꯗ ꯃꯁꯛ ꯈꯪꯅ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯎꯠꯆꯕꯁꯤꯗ ꯊꯃꯣꯏꯗ ꯄꯦꯟꯖꯔꯤ꯫ ꯃꯝꯇꯥ ꯑꯃꯗꯤ ꯃꯣꯖꯤ ꯃꯈꯣꯏ ꯑꯅꯤꯅ ꯁ꯭ꯇꯦꯖꯇ ꯃꯈꯨꯠ ꯁꯝꯅꯅ ꯄꯨꯟꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯕꯗꯨ ꯎꯕꯗꯅ ꯃꯌꯥꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯕꯥꯛ ꯈꯨꯟꯅꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯂꯦꯛꯁꯟ ꯁꯣ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯒꯤ ꯄꯥꯔꯇꯤ ꯇꯧꯕ ꯃꯇꯝꯗꯅ ꯈꯨꯡꯒꯪꯗꯒꯤ ꯂꯥꯛꯄ ꯏꯆꯝ ꯆꯝꯕ ꯃꯈꯣꯏꯅꯤꯅ ꯃꯌꯥꯝꯒꯤ ꯄꯥꯔꯇꯤ ꯀꯝꯗꯧꯅ ꯇꯧꯒꯅꯤ ꯈꯪꯗꯕꯅꯤꯅ ꯃꯌꯥꯝ ꯃꯔꯛꯇ ꯏꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯂꯦꯞꯅꯔꯤ꯫ ꯃꯌꯥꯝ ꯃꯔꯛꯇ ꯇꯧꯐꯝ ꯈꯪꯗꯅ ꯂꯦꯞꯇꯧ ꯁꯔꯨꯛꯄꯨꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯟꯅꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯪ ꯍꯛꯆꯤꯛ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯝꯄꯤꯇꯤꯁꯟꯗ ꯌꯥꯎꯈꯤꯕ ꯖꯖ ꯑꯅꯤ ꯊꯣꯛꯂꯛꯇꯨꯅ ꯃꯣꯖꯤ ꯑꯃꯗꯤ ꯃꯝꯇꯥꯗ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯄꯨꯊꯣꯔꯛꯂꯤꯕ ꯃꯌꯥꯝꯗ ꯎꯠꯂꯤꯕ ꯗꯤꯖꯥꯏꯟꯁꯤꯡ ꯑꯗꯨ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ, ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤꯕ ꯗꯤꯖꯥꯏꯟ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯅꯈꯣꯏꯅ ꯄꯨꯊꯣꯔꯛꯂꯤꯕ ꯗꯤꯖꯥꯏꯟꯁꯤꯡ ꯑꯗꯨ ꯑꯇꯣꯞꯄ ꯑꯆꯧꯕ ꯀꯝꯄꯅꯤ ꯑꯃꯅ ꯄꯨꯊꯣꯔꯛꯑꯝꯕ ꯇꯥꯔꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯅꯈꯣꯏꯒꯤ ꯀꯝꯄꯅꯤ ꯅꯈꯣꯏꯒꯤ ꯗꯤꯖꯥꯏꯟ ꯑꯗꯨꯅ ꯐꯥꯁ ꯇꯥꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇꯕ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯀꯝꯄꯤꯇꯤꯁꯟ ꯑꯁꯦ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨꯗꯤ ꯈꯔ ꯋꯥꯅ ꯊꯣꯛꯂꯅꯤ꯫ ꯖꯖꯁꯤꯡꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯇꯥꯕ ꯃꯇꯝꯗꯅ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯌꯥꯕ ꯄꯨꯟꯅ ꯍꯣꯠꯅꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯈꯜꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯁꯦ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯏꯁꯥꯒꯤ ꯀꯔꯕꯥꯔ ꯑꯃꯨꯛ ꯇꯧꯕ ꯆꯠꯅꯗꯣꯏꯅꯤꯅ ꯌꯨꯝꯗ ꯉꯟꯅ ꯍꯟꯅꯅꯕ ꯇꯧꯔꯁꯤ, ꯕꯁ ꯐꯪꯍꯧꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯍꯥ ꯑꯣꯏꯕ ꯈꯔꯅꯗꯤ ꯍꯥꯏꯔꯤ, ꯑꯁꯤꯒꯨꯝꯂꯕ ꯑꯆꯧꯕ ꯐꯪꯁꯟ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ, ꯑꯗꯨꯅ ꯂꯥꯛꯂꯤꯉꯩꯁꯤꯗ ꯐꯪꯁꯟꯁꯦ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯈ꯭ꯔꯤꯁꯤ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯣꯖꯤꯅꯗꯤ ꯊꯃꯣꯏ ꯀꯥꯏꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯗꯤ ꯐꯪꯁꯟꯁꯦ ꯄꯨꯟꯅ ꯌꯥꯎꯃꯤꯟꯅꯔꯒ ꯍꯜꯂꯛꯑꯣ, ꯃꯝꯇꯥ ꯑꯩꯈꯣꯏꯅꯤꯗꯤ ꯌꯨꯝꯗ ꯍꯜꯂꯝꯃꯒꯦ꯫ ꯃꯝꯇꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯃꯇꯧ ꯑꯗꯨ ꯎꯕꯗꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯅꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯣꯝꯗꯨꯅ ꯑꯃꯨꯛ ꯄꯨꯊꯣꯛꯅꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯌꯥꯝ ꯄꯨꯟꯅ ꯕꯁ ꯉꯥꯏꯃꯤꯟꯅꯕ ꯃꯇꯝꯗ ꯃꯣꯖꯤꯗꯤ ꯃꯥꯒꯤ ꯃꯥꯏꯊꯤꯔꯕ ꯁꯛꯐꯝꯗꯣ ꯃꯄꯥꯗ ꯎꯍꯟꯅꯤꯡꯂꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯃꯄꯥꯗ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩꯔꯤ꯫
ꯃꯆꯥꯅꯨꯄꯥꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯃꯇꯧ ꯑꯗꯨ ꯎꯕꯗꯅ ꯃꯣꯖꯤꯒꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯏꯄꯥꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯐꯥꯎꯈꯤꯗ꯭ꯔꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯈꯤ꯫ ꯑꯩꯅ ꯑꯁꯨꯛ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯂꯛꯄ ꯃꯇꯝꯗ ꯉꯁꯤ ꯐꯥꯎꯕ ꯑꯩꯕꯨ ꯀꯅꯥꯝꯇꯅ ꯃꯁꯛ ꯈꯪꯕꯤꯈꯤꯗꯦ꯫ ꯂꯝꯕꯤꯗ ꯑꯩꯕꯨ ꯎꯕ ꯃꯇꯝꯗ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗ ꯀꯧꯕꯤꯔꯛꯈꯤꯕ ꯅꯠꯇꯦ, ꯑꯩꯕꯨ ꯁꯛꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯥꯅ ꯑꯩꯕꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯑꯩꯕꯨ ꯄ꯭ꯔꯤꯊꯤꯕꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯁꯛ ꯇꯥꯛꯄꯤꯔꯤ꯫ ꯑꯩꯕꯨ ꯎꯕ ꯃꯇꯝꯗ ꯑꯩꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯑꯍꯧꯕ ꯈꯨꯕꯥꯛ ꯈꯨꯕꯤꯔꯤ, ꯑꯩꯕꯨ ꯁꯛꯈꯪꯕꯤꯔꯤ꯫ ꯄꯨꯟꯁꯤꯗ ꯏꯖꯠ ꯂꯩꯅ ꯍꯤꯡꯕꯒꯤ ꯃꯍꯥꯎꯗꯣ ꯉꯁꯤꯗꯤ ꯅꯪꯅ ꯏꯄꯥꯗ ꯄꯤꯕꯤꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯃꯣꯖꯤꯒꯤ ꯃꯄꯥꯅ ꯑꯅꯧꯕ ꯍꯟꯕ ꯂꯩꯇ꯭ꯔꯕ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏꯔꯤ, ꯉꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯈꯣꯏꯅ ꯇꯧꯅꯤꯡꯕ ꯊꯕꯛꯇꯣ ꯅꯤꯡꯍꯟꯅꯕ ꯇꯧꯗꯅ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯃꯈꯩ ꯇꯧꯔꯣ꯫ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯐꯝꯒꯦꯔꯥ, ꯌꯨꯝꯊꯛꯇ ꯐꯝꯒꯦꯔꯥ, ꯅꯠꯇ꯭ꯔꯒꯅ ꯃꯤꯒꯤ ꯗꯨꯀꯥꯟ ꯃꯇꯥꯏꯗ ꯐꯝꯒꯦꯔꯥ, ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯃꯪꯐꯥꯎꯅꯅꯕ ꯍꯣꯠꯅꯔꯣ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯣꯖꯤꯒꯤ ꯃꯄꯥꯅ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯈꯣꯟ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯤ, ꯏꯄꯥꯅ ꯍꯦꯛ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯅꯈꯣꯏ ꯑꯅꯤꯗ ꯑꯋꯥꯕ ꯑꯃꯠꯇ ꯅꯪꯍꯜꯂꯣꯏ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯪꯂꯥꯟꯗꯣ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯒꯤꯗꯤ ꯏꯄꯥꯅ ꯊꯕꯛ ꯁꯨꯈꯤꯅꯤ, ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯔꯥ ꯍꯦꯜꯍꯜꯂꯣꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯅꯈꯣꯏ ꯑꯅꯤꯅ ꯍꯣꯠꯅꯖꯔꯤꯕ ꯃꯪꯂꯥꯟ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯕꯗꯤ ꯏꯄꯥꯕꯨꯁꯨ ꯅꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯅꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯍꯟꯕꯤꯌꯨ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯄꯥ ꯃꯆꯥꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅ ꯂꯦꯡꯒꯣꯟꯅꯗꯨꯅ ꯊꯃꯣꯏ ꯄꯦꯟꯕ ꯃꯈꯩ ꯀꯞꯅꯔꯤ꯫ ꯃꯥꯏꯊꯤꯖꯔꯕꯁꯨ ꯃꯣꯖꯤ ꯃꯄꯥ ꯃꯆꯥꯒꯤꯗꯤ ꯃꯤꯀꯨꯞ ꯈꯔꯗꯪꯒꯤ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯕꯨ ꯃꯌꯥꯝꯅ ꯁꯛꯈꯪꯕꯤꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤꯗꯤ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯖꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯥꯔꯇꯤ ꯌꯥꯎꯗꯨꯅ ꯂꯩꯍꯧꯕ ꯌꯣꯒꯦꯁ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯣꯖꯤꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯣꯖꯤꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯍꯧꯗ꯭ꯔꯦ, ꯕꯦꯇ꯭ꯔꯤ ꯇꯠꯈꯤꯗꯨꯅ꯫ ꯃꯣꯖꯤꯅ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯌꯣꯒꯦꯁ ꯍꯥꯏꯔꯤꯕ ꯉꯥꯎꯁꯤꯟꯅꯈ꯭ꯔꯕ ꯑꯉꯥꯡꯗꯨꯅ ꯃꯅꯨꯡꯗ ꯑꯃꯨꯛ ꯀꯔꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ, ꯑꯩ ꯑꯃꯨꯛꯇꯪ ꯆꯪꯉꯒ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯃꯣꯖꯤꯅ ꯀꯝꯄꯤꯇꯤꯁꯟ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯏꯛꯇ ꯁꯨꯏ ꯙꯥꯒꯥ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯇꯤꯝꯒꯤ ꯃꯦꯝꯕꯔ ꯌꯥꯎꯔꯕꯗꯤ ꯁ꯭ꯇꯦꯖꯇ ꯀꯥꯈꯠꯂꯛꯑꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯣꯔꯒꯅꯥꯏꯖꯔ ꯅꯨꯄꯤ ꯑꯃꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ, ꯅꯈꯣꯏ ꯁꯨꯏ ꯙꯥꯒꯥꯒꯤ ꯇꯤꯝ ꯅꯠꯇꯕ꯭ꯔꯥ? ꯅꯈꯣꯏꯒꯤ ꯇꯤꯝꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ? ꯁ꯭ꯇꯦꯖꯇ ꯊꯨꯅ ꯀꯥꯔꯛꯑꯣ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯣꯖꯤ ꯊꯃꯣꯏ ꯄꯦꯟꯕ ꯃꯈꯩ ꯅꯣꯛꯆꯗꯨꯅ ꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯐꯝꯍꯧꯔꯤꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯊꯣꯔꯛꯇꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇꯪꯒ ꯆꯪꯂꯛꯈꯣ, ꯑꯩꯈꯣꯏꯒꯤ ꯂꯣꯇ꯭ꯔꯤ ꯐꯥꯎꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯃꯁꯥ ꯏꯇꯨꯛ ꯇꯨꯛꯊꯗꯨꯅ ꯑꯁꯥ ꯑꯃꯠꯇ ꯂꯩꯇꯗꯨꯅ ꯗꯦ ꯃꯥꯟꯗꯦ ꯐꯝꯗꯨꯅ ꯂꯩꯅꯔꯝꯂꯤꯕꯁꯤꯡ ꯑꯗꯣ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯍꯧꯒꯠꯅꯗꯨꯅ ꯀꯝꯄꯤꯇꯤꯁꯟ ꯃꯐꯝ ꯑꯗꯨꯗ ꯑꯊꯨꯕ ꯃꯇꯝꯗ ꯌꯧꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯅꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯁꯨꯏ ꯙꯥꯒꯥ ꯇꯤꯝꯅ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯊꯣꯛꯂꯛꯄ ꯃꯇꯝꯗꯅ ꯖꯖ ꯑꯃꯅ ꯂꯥꯎꯊꯣꯔꯛꯏ, ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯖꯖ ꯃꯁꯦꯜ ꯃꯔꯛꯇ ꯌꯥꯅꯗꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯔꯤꯚꯣꯇꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯨꯏ ꯙꯥꯒꯥ ꯍꯥꯏꯔꯤꯕ ꯇꯤꯝ ꯑꯁꯤꯅ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯐꯥꯔꯁ ꯇꯥꯔꯦ꯫ ꯃꯣꯖꯤ ꯑꯃꯗꯤ ꯃꯝꯇꯥ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯄꯨꯟꯅ ꯍꯣꯠꯅꯖꯔꯛꯄꯒꯤ ꯃꯍꯩ ꯐꯪꯗꯨꯅ ꯃꯣꯖꯤ ꯑꯃꯗꯤ ꯃꯝꯇꯥ ꯃꯈꯣꯏ ꯑꯅꯤꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫